ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯆꯩꯔꯥꯞ ꯗꯣꯂꯥꯏ ꯄꯥꯕꯅꯤ ꯈꯨꯃꯟ ꯀꯧꯕ ꯆꯠꯈꯤꯕ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯑꯅꯤꯒꯤ ꯗꯣꯂꯥꯏ ꯄꯥꯕ ꯑꯃꯃꯝꯅꯤ꯫ ꯈꯨꯃꯟ ꯑꯉꯥꯡ ꯈꯝꯕꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯒꯅꯤ ꯈꯟꯅꯔꯛꯏ ꯌꯦꯠꯅꯔꯦ꯫ ꯌꯦꯠꯅ ꯌꯦꯠꯅ ꯂꯥꯛꯄꯅ ꯈꯨꯃꯟ ꯍꯣꯖꯪ ꯌꯧꯔꯛꯂꯦ꯫ ꯊꯣꯡꯂꯦꯟ ꯃꯅꯥꯏ ꯃꯨꯕꯅ ꯒꯣꯗꯥ ꯑꯃ ꯄꯥꯏꯁꯤꯜꯂꯦ꯫ ꯊꯣꯡ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯈꯥ ꯗꯣꯂꯥꯏ ꯄꯥꯕꯗꯣ ꯑꯩꯒ꯭ꯌꯥ ꯍꯥꯏꯅ ꯃꯨꯕꯗ ꯗꯟꯗꯕꯣꯠ ꯇꯧꯔꯦ꯫ ꯅꯪꯗꯤ ꯑꯁꯥꯏ ꯁꯤꯖ ꯃꯇꯩ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯔꯣꯏꯀꯣ ꯍꯥꯏꯕꯗꯥꯏ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯊꯣꯡ ꯁꯪꯕꯗ ꯀꯔꯤꯒꯤ ꯑꯩꯒ꯭ꯌꯥ ꯈꯣꯏꯔꯝꯃꯤ ꯍꯥꯏꯅ ꯆꯩꯔꯦ ꯅꯣꯛꯅꯔꯦ꯫ ꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯨꯕꯅ ꯀꯅꯥ ꯀꯅꯥꯅꯣ, ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ? ꯏꯕꯨꯡꯉꯣ ꯁꯤꯖ ꯃꯇꯩ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯃꯄꯨ ꯁꯅꯥ ꯌꯥꯊꯪꯅꯤ ꯀꯥꯔꯛꯎ ꯍꯥꯏꯔꯤ ꯑꯌꯥꯝꯕ꯫ ꯑꯗꯨꯗꯤ ꯁꯨꯝꯇꯨꯛ ꯂꯩꯔꯝꯃꯨ, ꯑꯩꯒꯤ ꯏꯊꯛꯇ ꯏꯌꯥꯝꯕ ꯂꯩꯔꯤ, ꯑꯗꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯦ꯫ ꯃꯨꯕ ꯆꯪꯈꯔꯦ꯫ ꯐꯩꯔꯣꯏꯖꯥꯝꯕꯗ ꯇꯝꯃꯦ꯫ ꯐꯩꯔꯣꯏꯖꯥꯝꯕꯅ ꯑꯗꯨꯗꯤ ꯆꯪꯍꯟꯗꯕꯗꯤ ꯆꯨꯝꯗꯦ, ꯑꯗꯨꯃꯛꯄꯨ ꯏꯁꯦꯟꯒ ꯃꯆꯥꯏꯕꯦꯝꯃꯒ ꯍꯪꯕ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯐꯩꯔꯣꯏꯖꯥꯝꯕꯗꯣ꯫ ꯈꯨꯃꯟ ꯃꯥꯅ ꯏꯕꯥꯏ ꯏꯕꯨꯡꯉꯣ ꯁꯅꯥꯌꯥꯊꯪ ꯏꯕꯥꯏꯅ ꯑꯣꯛꯄꯤꯈꯤꯕ ꯌꯥꯔꯅꯤ, ꯑꯗꯨꯃꯛꯄꯨ ꯅꯁꯦꯟꯅ ꯑꯣꯛꯆꯕꯅ ꯐꯒꯗ꯭ꯔꯥ? ꯏꯕꯥꯏꯅꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯍꯥꯏ ꯃꯆꯥꯏꯕꯦꯝꯃꯅ꯫ ꯇꯥꯗ ꯏꯕꯨꯡꯉꯣ, ꯅꯍꯣꯏꯗꯣ ꯊꯧꯒꯜꯂꯣꯟ ꯈꯔ ꯀꯨꯞꯅ ꯊꯥꯖꯟꯕꯤꯔꯛꯎ ꯍꯥꯏꯔꯦ꯫ ꯃꯨꯕ ꯗꯣꯂꯥꯏ ꯄꯥꯕꯅꯤ ꯆꯪꯕ ꯌꯥꯔꯦ, ꯑꯗꯨꯒ ꯐꯤꯗꯥ ꯀꯀꯥ ꯅꯦꯠꯀꯅꯤ, ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯍꯥꯏꯔꯛꯏ꯫ ꯀꯤꯔꯦ ꯑꯅꯤꯗꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯈꯨꯃꯟ ꯃꯥꯒꯤ ꯃꯥꯡꯒꯣꯟꯗ ꯐꯤꯗꯥ ꯅꯨꯡꯗ ꯁꯦꯝꯈꯤꯕ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯥꯅꯤ꯫ ꯀꯔꯤ ꯏꯌꯥꯎ ꯌꯥꯎꯗꯅ ꯎꯅꯥ ꯑꯃꯠꯇ ꯊꯦꯠꯄꯗ ꯁꯅꯥ ꯈꯨꯠꯅ ꯁꯣꯛꯄꯗ ꯌꯦꯡꯕ ꯉꯝꯅꯗꯕꯅꯤ꯫ ꯈꯣꯌꯨꯝ ꯂꯥꯡꯂꯣꯟ ꯊꯣꯏꯕꯤꯅꯤ꯫ ꯐꯔꯥꯡꯖꯤꯅ ꯊꯨꯡꯉꯤꯅ ꯊꯥꯏ ꯐꯤꯉꯧ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ꯫ ꯀꯕꯣꯗꯒꯤ ꯄꯨꯔꯛꯄ ꯃꯥꯂꯪ ꯏꯄꯣꯝ ꯍꯧꯔꯕ ꯌꯨꯈꯜ ꯃꯈꯜ ꯃꯈꯜꯅꯦ, ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯀꯣꯠꯁꯤꯜꯂꯦ꯫ ꯕꯁꯟꯇꯅ ꯑꯣꯏꯕꯒꯤ ꯀꯣꯀꯤꯜꯁꯤꯡꯅ ꯂꯦꯝꯕꯅꯤ꯫ ꯏꯕꯦꯝꯃꯒꯤ ꯈꯣꯟꯐꯝꯗꯤ ꯃꯇꯝ ꯍꯥꯏꯕ ꯂꯩꯇꯕ꯫ ꯏꯕꯦꯝꯃꯅ ꯂꯦꯞꯄꯗ ꯕꯁꯟꯇꯅ ꯏꯟꯖꯕ꯫ ꯊꯥꯗꯣꯏꯃꯥꯒ ꯂꯦꯞꯁꯤꯜꯂꯦ, ꯅꯣꯡꯌꯥꯏꯃꯥꯒ ꯐꯝꯖꯤꯜꯂꯦ꯫ ꯃꯥꯡꯒꯣꯟꯗꯨꯅ ꯅꯤꯡꯊꯤꯕ ꯄꯥꯟꯗꯝ ꯂꯩꯇꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯂꯦꯡꯂꯛꯄꯗ ꯆꯪꯕꯗ ꯍꯪꯒꯣꯏꯅꯕ ꯀꯤꯅꯕ ꯊꯥꯗꯣꯏ ꯁꯛꯇꯤ ꯍꯥꯞꯇꯨꯅ ꯁꯦꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯗꯣꯂꯥꯏ ꯄꯥꯕ ꯑꯅꯤꯗꯣ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯀꯤꯈꯤꯕꯅ ꯑꯅꯤꯗꯣ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯔꯦ, ꯁꯤꯒꯨꯝ ꯂꯝꯕꯤ ꯀꯥꯈꯔꯦ꯫ ꯈꯨꯃꯟ ꯃꯥꯅ ꯂꯩꯄꯥꯛꯇ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯁꯅꯥꯌꯥꯊꯪ ꯑꯗꯨ ꯑꯣꯏ ꯐꯤꯒꯥꯎ ꯁꯥꯗꯨꯅ ꯀꯥꯔꯛꯎ ꯍꯥꯏꯔꯤ꯫ ꯑꯩꯁꯨ ꯀꯥꯖꯒꯦ ꯍꯥꯏꯅ ꯇꯧꯖꯔꯝꯃꯤ, ꯀꯔꯝꯅ ꯂꯣꯏꯅꯔꯛꯎ ꯍꯥꯏꯔꯤ? ꯑꯗꯨꯕꯨ ꯗꯣꯂꯥꯏ ꯄꯥꯕ ꯑꯅꯤꯅ ꯈꯨꯃꯟ ꯃꯥꯒ ꯉꯥꯡꯅꯩ꯫ ꯃꯆꯥꯏꯕꯦꯝꯃꯅ ꯅꯣꯡꯌꯥꯏꯃꯥꯕꯨ ꯈꯥꯝꯃꯝꯃꯦ꯫ ꯗꯣꯂꯥꯏ ꯄꯥꯕꯁꯤꯡꯗꯨꯅ ꯅꯍꯣꯏ ꯀꯔꯤ ꯂꯝꯗꯩꯅꯣ? ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯄꯥꯎ ꯇꯝꯕ ꯍꯧꯅꯩ꯫ ꯀꯩꯅꯣ? ꯁꯤꯒꯨꯝ ꯂꯝꯕꯤꯁꯤꯗ ꯆꯪꯕ ꯑꯩꯕꯨ ꯂꯧꯕ ꯅꯨꯄꯥꯅꯤ, ꯈꯪꯗ꯭ꯔ ꯅꯍꯣꯏ? ꯑꯩꯍꯥꯛꯄꯨ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ, ꯅꯍꯣꯏꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯕ ꯐꯥꯎꯕ ꯐꯨꯕꯗ ꯀꯅꯥ ꯀꯩꯗꯧꯖꯔꯅꯤ? ꯑꯍꯟ ꯄꯥꯟꯗ ꯀꯣꯌꯦꯠ ꯌꯦꯠꯇꯕ, ꯋꯥꯉꯥꯡ ꯉꯥꯡꯕ ꯌꯩꯔꯣ ꯂꯥꯎ ꯍꯥꯏ ꯀꯅꯥ ꯂꯩ? ꯆꯩꯔꯛꯄꯗ ꯊꯣꯏꯕꯤꯅ ꯗꯣꯂꯥꯏ ꯄꯥꯕ ꯑꯅꯤꯗꯨ ꯎꯆꯤ ꯏꯁꯤꯡꯗ ꯇꯥꯕꯒꯨꯝ ꯃꯨꯔꯇꯤ ꯑꯃ ꯑꯣꯏꯈꯔꯦ, ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯈꯝꯕꯅ ꯏꯕꯦꯝꯃ ꯑꯣꯛꯂꯦ ꯍꯥꯏꯅ ꯈꯥꯝꯃꯦ꯫ ꯃꯅꯦꯝ ꯃꯆꯥꯕꯨ ꯆꯥꯖꯧꯁꯦ ꯍꯥꯏꯅ ꯄꯥꯅ ꯆꯗꯨꯝ ꯑꯅꯤ ꯄꯤꯔꯦ꯫ ꯃꯅꯥꯏ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯆꯣꯔꯣꯟꯗ ꯊꯧꯒꯜ ꯈꯔ ꯀꯥꯏꯈ꯭ꯔꯦ ꯍꯥꯏ ꯈꯣꯏꯔꯝꯃꯤ꯫ ꯑꯅꯤ ꯊꯣꯔꯛꯂꯦ, ꯃꯇꯞ ꯑꯃꯃꯝ ꯈꯥꯛꯏ, ꯑꯃꯃꯝꯅ ꯆꯥꯖꯔꯦ꯫ ꯊꯣꯡ ꯌꯧꯕꯗ ꯃꯨꯕꯅ ꯅꯍꯣꯏ ꯅꯐꯤꯗꯣ ꯀꯜꯂꯨ ꯍꯥꯏꯔꯦ꯫ ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯩꯁꯨ ꯄꯨꯖꯗꯦ, ꯗꯨꯁꯨ ꯀꯜꯂꯨ ꯌꯦꯡꯒꯅꯤ꯫ ꯑꯅꯤꯗꯣ ꯃꯐꯤ ꯀꯜꯂꯦ, ꯆꯗꯨꯝ ꯑꯃꯃꯝ ꯇꯥꯔꯦ꯫ ꯃꯨꯕꯅ ꯀꯩꯗꯩꯅꯣꯁꯦ? ꯍꯨꯔꯥꯜꯂꯛꯏꯕꯅꯤ ꯁꯤ, ꯅꯍꯣꯏꯒꯨꯝꯅ ꯆꯥꯕꯗ ꯃꯇꯤꯛ ꯆꯥꯕ ꯄꯥꯅꯔꯥ? ꯍꯥꯏ ꯑꯅꯤꯗꯣ ꯐꯥꯕꯤꯔꯦ꯫ ꯐꯩꯔꯣꯏꯖꯥꯝꯕ ꯃꯨꯕ ꯇꯧꯕꯤꯔꯨꯅꯨ, ꯍꯧꯅꯗꯦ, ꯃꯥꯒꯤ ꯀꯥ ꯍꯥꯏꯕ ꯂꯩꯔꯤꯗꯣꯁꯦ, ꯑꯗꯨꯅ ꯑꯩꯅ ꯃꯟꯇ꯭ꯔ ꯍꯩꯖꯕꯒꯤ ꯐꯥꯖꯔꯤꯕꯅꯤ ꯃꯥꯁꯦ, ꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯃꯨꯕꯅ ꯑꯅꯤꯗꯨꯅ ꯏꯌꯥꯝꯕ ꯄꯥꯅ ꯆꯗꯨꯝ ꯑꯅꯤꯁꯦ ꯆꯥꯕꯤꯍꯧꯔꯣ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯔꯛꯂꯦ꯫ ꯃꯨꯕꯅ ꯄꯥꯅ ꯆꯥꯍꯧꯔꯦ꯫ ꯑꯅꯤ ꯆꯩꯔꯥꯞ ꯌꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯆꯥꯏꯕꯦꯝꯃꯅ ꯐꯤꯗꯥ ꯄꯨꯒꯗꯕ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯂꯥꯎꯏ꯫ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯃꯨꯕꯅ ꯇꯥꯔꯦ꯫ ꯀꯩꯅꯣ ꯏꯕꯦꯝꯃ, ꯁꯑꯣꯏ ꯆꯥꯕ ꯃꯤꯅꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ, ꯈꯨꯝꯃꯔꯣꯏ ꯀꯅꯥ ꯑꯃꯠꯇ? ꯍꯣꯏꯅꯦ ꯇꯥꯗ ꯃꯨꯕꯅꯦ, ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯗꯦꯗꯣ? ꯅꯅꯥꯏ ꯑꯩꯅ ꯄꯨꯒꯅꯤ ꯐꯤꯗꯥ ꯊꯝꯐꯝꯗꯤ ꯈꯪꯕ꯭ꯔꯥ? ꯈꯪꯏ ꯅꯅꯥꯏ, ꯑꯩ ꯌꯥꯝꯅ ꯀꯗꯥꯏꯗ? ꯑꯍꯥꯡꯕꯗ ꯀꯩꯁꯨꯗꯒꯤ
ꯃꯗꯨ ꯅꯠꯇꯦ ꯀꯩꯗꯒꯤꯁꯨ ꯃꯗꯨ ꯅꯠꯇꯦ ꯄꯥꯕꯨꯡꯒ ꯏꯄꯥꯒꯅꯅꯦ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯏꯅꯤꯡꯊꯧꯗꯤ ꯃꯈꯥ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯟꯇ꯭ꯔꯤꯕꯨ ꯀꯥꯔꯝꯂꯒꯅꯤꯗꯣ ꯂꯩꯔꯝꯃꯒꯅꯤ ꯐꯔꯦꯗ ꯊꯥꯒꯦ ꯑꯩ ꯍꯥꯏꯅꯩ ꯐꯩꯔꯣꯏꯖꯥꯝꯕ ꯃꯕꯥꯏꯅꯦ ꯃꯅꯥꯏ ꯅꯨꯄꯥ ꯍꯨꯝꯐꯨꯒ ꯃꯨꯕ ꯐꯤꯗꯥ ꯄꯨꯗꯨꯅ ꯈꯝꯕ ꯃꯁꯦꯟ ꯃꯕꯥꯏꯗꯣ ꯀꯦꯒꯦ ꯆꯩꯔꯥꯞ ꯀꯥꯔꯛꯂꯦ ꯄꯥꯆꯥꯎ ꯂꯥꯏꯃ ꯀꯣꯟ ꯉꯥꯅꯔꯞ ꯆꯤꯊꯦꯛ ꯌꯧꯔꯛꯄꯗ ꯃꯅꯦꯝ ꯅꯤꯄꯥꯜ ꯂꯩꯔꯝꯅꯦ ꯏꯃꯥ ꯁꯛꯅ ꯑꯩꯍꯥꯛꯄꯨ ꯂꯥꯡꯒꯣꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯈꯟꯖꯗꯨꯅ ꯈꯝꯕꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯃꯃꯥꯏ ꯃꯌꯥꯝ ꯑꯗꯨ ꯈꯨꯏꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯪꯖꯔꯦ ꯃꯅꯦ ꯃꯥꯄꯜ ꯑꯗꯨꯅ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯀꯨꯏꯔꯦ ꯅꯀꯨ ꯀꯥꯈꯤꯗꯕ ꯉꯥꯏꯔꯤꯕꯅꯤꯅꯦ ꯏꯅꯦꯝꯈꯣꯏ ꯄꯨꯡꯒꯤ ꯃꯔꯣꯟ ꯑꯁꯤꯕꯨ ꯏꯃꯥꯈꯣꯏꯅ ꯈꯪꯗꯨꯅ ꯋꯥ ꯍꯥꯏꯒꯦ ꯉꯥꯏꯔꯝꯃꯤꯗꯣ ꯋꯥꯔꯝ ꯌꯥꯝꯅ ꯈꯨꯝꯃꯨꯅꯨ ꯑꯅꯤ ꯃꯔꯤꯗ ꯈꯨꯝꯃꯨ ꯂꯣꯏꯕꯤ ꯀꯟꯇꯛꯄ ꯍꯦꯜꯄ ꯀꯝꯕꯦꯜ ꯀꯂꯦꯝꯕꯁꯤꯡꯅ ꯁꯉꯥꯏ ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯅ ꯊꯤꯟꯒꯗꯕꯗ ꯀꯤꯔꯗꯨꯅ ꯁꯉꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯇꯣꯝꯇ ꯀꯟꯕꯤꯕ ꯌꯥꯕ ꯃꯤꯅ ꯁꯉꯥꯏ ꯃꯥꯕꯨ ꯀꯟꯕꯤꯔꯦ ꯆꯪꯖꯔꯛꯂꯕ ꯖꯤꯕ ꯀꯟꯖꯔꯛꯂꯕ ꯑꯁꯤꯕꯨ ꯍꯥꯎꯒꯤ ꯈꯨꯠꯇ ꯄꯤꯊꯣꯛꯀꯦ ꯅꯤꯡꯂꯕꯗꯤ ꯃꯁꯤꯒꯤ ꯄꯥꯞꯇꯤ ꯀꯅꯥꯅ ꯄꯨꯒꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯗꯔꯣ ꯃꯥꯒꯤ ꯃꯃꯟ ꯑꯗꯨꯕꯨ ꯍꯥꯎꯅ ꯍꯟꯕ ꯇꯥꯔꯨꯔꯣ ꯁꯥ ꯑꯗꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯅꯤꯄꯥꯟ ꯑꯁꯤꯅꯦ ꯃꯅꯦꯝ 15ꯅꯦ ꯏꯅꯦꯝ ꯈꯣꯏꯅꯤ ꯊꯥꯡꯒꯅꯤ ꯍꯥꯏꯔꯦ ꯆꯤꯡꯈꯨ ꯇꯥꯂꯣꯏꯗꯤ ꯅꯤꯄꯥꯟ ꯑꯗꯨ ꯃꯥꯟꯅꯅ ꯈꯨꯃꯟ ꯃꯥꯒꯤ ꯀꯥꯗꯨꯗ ꯋꯥꯔꯝ ꯆꯤꯟꯗꯥꯏ ꯄꯥꯎꯃꯦꯜꯂꯦ ꯈꯨꯃꯟ ꯃꯥꯅ ꯈꯪꯖꯔꯦ ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯦꯡꯖꯔꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯃꯋꯥꯗꯣ ꯐꯩꯔꯣꯏꯖꯥꯝꯕ ꯍꯔꯥꯎꯏ ꯑꯁꯤꯕꯨ ꯊꯣꯛꯑꯣꯏꯗꯕ꯭ꯔꯥ ꯈꯜꯂꯨꯕꯒꯤ ꯋꯥꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯌꯥꯝꯗ ꯆꯩꯔꯥꯞ ꯇꯝꯅ ꯀꯥꯔꯛꯂꯦ ꯌꯧꯔꯦ ꯃꯆꯥ ꯎꯕꯗ ꯊꯣꯡꯂꯦꯟ ꯃꯄꯨ ꯆꯣꯔꯣꯟꯗ ꯏꯅꯤꯡꯊꯧꯕꯨ ꯏꯄꯨꯕꯨ ꯏꯃꯣꯝ ꯏꯕꯦꯝꯃꯁꯤꯕꯨ ꯃꯣꯏꯔꯥꯡ ꯐꯝꯅꯥꯏꯕꯁꯤꯡꯒ ꯃꯀꯣꯛ ꯀꯅꯥꯟ ꯐꯝꯒꯅꯤ ꯀꯔꯤ ꯋꯥꯅꯣ ꯃꯟꯇ꯭ꯔꯤꯕꯨ ꯏꯈꯪ ꯈꯪꯗ ꯑꯉꯥꯡꯒꯨꯝ ꯏꯆꯥꯅ ꯃꯀꯣꯛ ꯐꯝꯕ ꯍꯧꯅꯩ ꯃꯃꯥ ꯃꯄꯥꯅ ꯃꯃꯥ 15ꯒ ꯑꯁꯤꯗꯒꯤꯅ ꯃꯈꯥꯗ ꯈꯪꯕꯨ ꯈꯪꯗꯔꯕꯗꯤ ꯑꯉꯥꯡꯒ ꯑꯃꯠꯇꯅꯤ ꯅꯅꯥꯏ ꯈꯝꯕ ꯀꯥꯔꯛꯂꯦ ꯅꯆꯥ ꯏꯕꯦꯝꯃ ꯍꯥꯏꯕꯕꯨ ꯈꯝꯕꯅꯤ ꯅꯅꯥꯏ ꯈꯨꯗꯛ ꯃꯊꯛꯇ ꯆꯨꯝꯃꯤ ꯏꯄꯨ ꯅꯤꯡꯊꯧ ꯌꯥꯊꯪ ꯐꯪꯕꯗꯣ ꯊꯣꯡꯂꯦꯟꯅ ꯏꯄꯥꯒꯤ ꯁꯥꯖꯧ ꯆꯪꯂꯛꯎ ꯐꯝꯃꯣ ꯁꯤꯗ ꯍꯥꯏꯅ ꯀꯧꯁꯤꯟꯕꯤꯈꯔꯦ ꯐꯝꯍꯜꯂꯦ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯃꯊꯛ ꯊꯣꯡꯗꯨꯅ ꯅꯣꯡꯕꯥꯟ ꯃꯃꯤꯠ ꯂꯩꯔꯛꯏ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯁꯥꯎꯕꯅ ꯐꯩꯔꯣꯏꯖꯥꯝꯕ ꯆꯪꯈꯔꯦ ꯃꯅꯥꯏ ꯃꯌꯥꯝ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯃꯨꯕ ꯏꯀꯣꯟ ꯀꯣꯟꯕꯗ ꯐꯤꯗꯥ ꯌꯦꯠꯄꯤ ꯆꯪꯂꯛꯏ ꯏꯅꯤꯡ ꯋꯥꯡꯒꯣꯜ ꯂꯥꯛꯄꯕꯨ ꯀꯦꯒꯦ ꯐꯝꯅꯥꯏꯕ ꯄꯨꯝꯕ ꯈꯪꯗ꯭ꯔꯦ ꯅꯧꯕ ꯑꯣꯏꯗꯨꯅ ꯏꯕꯨꯡꯉꯣꯇꯣꯟꯕꯨ ꯀꯩꯗ ꯐꯝꯈ꯭ꯔꯦ ꯅꯅꯥꯏ ꯑꯩ ꯈꯤꯇꯪ ꯀꯣꯟꯊꯍꯧꯕꯅ ꯈꯪꯍꯧꯗꯔꯦ ꯐꯤꯗꯥꯗ ꯀꯩꯗ ꯊꯥꯖꯒꯗꯒꯦ ꯂꯥꯎꯔꯦ ꯃꯨꯕ ꯂꯦꯞꯇꯨꯅ ꯃꯌꯥꯝ ꯏꯉꯛ ꯉꯛꯅꯔꯦ ꯀꯅꯥꯃꯠꯇ ꯈꯨꯝꯅꯗꯦ ꯇꯥꯛꯄꯤꯌꯨ ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯀꯁꯨ ꯂꯥꯎꯏ ꯃꯄꯨ ꯁꯅꯥ ꯌꯥꯊꯪꯅ ꯏꯄꯨ ꯆꯥꯎꯕ ꯀꯅꯥꯅꯣ ꯑꯩꯒ꯭ꯌꯥ ꯊꯣꯡꯂꯦꯟ ꯃꯟꯇ꯭ꯔꯤꯅ ꯑꯉꯥꯎꯕꯅꯤ ꯅꯅꯥꯏꯁꯤ ꯀꯨꯝꯍꯩꯗꯨꯝ ꯇꯧꯁꯤ ꯍꯥꯏꯅ ꯂꯃꯈꯥꯡꯗ ꯑꯣꯛꯏ ꯐꯥꯖꯤꯜꯂꯤ ꯆꯥꯎꯕꯅ ꯍꯥꯏ ꯀꯅꯥꯅꯣ ꯀꯅꯥ ꯇꯥꯛꯄ ꯀꯩꯗꯒꯤ ꯊꯧꯒꯜꯂꯣꯅꯣ ꯃꯨꯕꯅ ꯁꯤꯖ ꯃꯇꯩ ꯃꯅꯥꯏꯅꯤ ꯁꯤꯖ ꯃꯇꯩ ꯍꯥꯏꯕꯗꯤ ꯈꯨꯃꯟ ꯏꯕꯨꯡꯉꯣꯇꯣꯟꯕꯨ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯌꯥꯝꯗꯣ ꯀꯅꯥ ꯑꯃꯅ ꯅꯨꯡꯉꯥꯏ ꯃꯨꯕꯩ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯆꯥꯎꯕꯅ ꯂꯥꯛꯏ ꯀꯩꯗꯧꯗꯧꯕ ꯁꯤꯗꯗꯤ ꯂꯦꯞꯂꯦꯟ ꯀꯥꯕꯨ ꯊꯤꯖꯒꯦ ꯂꯥꯛꯏ ꯋꯥꯁꯤ ꯇꯥꯕꯗ ꯃꯣꯏꯔꯥꯡ ꯃꯄꯨ ꯅꯤꯡꯊꯧꯅ ꯏꯄꯨ ꯆꯥꯎꯕ ꯏꯅꯤꯡꯊꯧ ꯅꯨꯄꯥ ꯑꯁꯤ ꯉꯥꯎꯗꯦꯅ ꯃꯤꯊꯣꯏ ꯍꯟꯁꯤꯟꯕ ꯃꯥꯅ ꯏꯟꯁꯤꯟꯗꯨꯅ ꯅꯨꯄꯥꯁꯦ ꯋꯥꯕꯨ ꯍꯧꯒꯦ ꯂꯥꯛꯄꯅꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏꯕꯤ ꯆꯥꯎꯕꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯕꯨꯡꯉꯣꯇꯣꯟꯒꯤ ꯌꯨꯝꯗ ꯂꯩꯇꯕꯔꯥ ꯂꯞꯂꯦꯟꯀꯥ ꯃꯗꯨ ꯅꯠꯇ꯭ꯔꯦ ꯌꯥꯗꯔꯦ ꯃꯆꯥ ꯏꯕꯦꯝꯃ ꯑꯍꯨꯝꯅꯤ ꯃꯇꯥ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯅꯅꯤ ꯀꯔꯤ ꯀꯅꯥꯗ ꯗꯨꯗꯤ ꯏꯕꯨꯡꯉꯣꯇꯣꯟꯗꯅꯤ ꯀꯔꯤ ꯍꯥꯏꯅ ꯇꯥꯔꯁꯤ ꯏꯅꯤꯡꯊꯧꯁꯨ ꯌꯨꯕꯔꯥꯖ ꯉꯝꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯏꯕꯨꯡꯉꯣꯇꯣꯟꯅ ꯂꯣꯟꯕ ꯁꯤꯖ ꯑꯍꯨꯝ ꯑꯍꯟꯅ ꯂꯩꯃꯥꯡ ꯖꯒꯣꯏ ꯁꯥꯈꯤꯕꯤ ꯃꯦꯂꯩ ꯂꯥꯡꯕꯤ ꯀꯣꯜꯂꯣꯏꯅꯤ ꯌꯥꯏꯃꯗꯨꯗꯤ ꯂꯝꯖꯦꯟꯗ ꯀꯣꯟꯅ ꯀꯨꯝꯕ ꯅꯨꯄꯥꯅ ꯍꯥꯟꯅ ꯂꯩꯁꯥ ꯄꯥꯏꯕꯗ ꯁꯛꯅꯦ ꯆꯨꯅꯦ ꯍꯥꯏꯗꯨꯅ ꯎꯠꯇ꯭ꯔꯥꯗ ꯄꯤꯕꯤꯈꯤꯕ ꯂꯝꯖꯦꯟ ꯌꯥꯡꯕꯤꯁꯨ ꯀꯧꯏ ꯖꯇ꯭ꯔꯥ ꯊꯥꯕꯤꯁꯨ ꯀꯧꯅꯩ ꯏꯇꯣꯟ ꯇꯣꯟꯕꯤ ꯁꯤꯖꯗꯤ ꯅꯤꯡꯊꯧ ꯑꯅꯤ ꯐꯝꯕꯗ ꯀꯥꯎ ꯐꯥꯕꯗ ꯄꯤꯈꯤꯕ ꯁꯟꯐꯥꯃꯟꯒꯤ ꯐꯪꯖꯕ ꯏꯕꯦꯝꯃꯒꯤ ꯃꯃꯤꯡꯗꯤ ꯏꯀꯣꯄꯨꯡꯗ ꯇꯦꯝꯁꯤꯡꯕꯤ ꯀꯥꯎꯔꯦꯟ ꯁꯟꯗꯧ ꯐꯥꯕꯤꯕꯨ ꯁꯤꯖꯇꯣꯟꯒꯤ ꯀꯣꯜꯂꯣꯏꯗꯤ ꯆꯥꯅꯩ ꯁꯤꯖ ꯑꯍꯨꯝꯁꯦ ꯁꯨꯝꯅ ꯂꯩꯖꯔꯤꯉꯩꯗ ꯉꯔꯥꯡ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯨꯃꯤꯠ ꯆꯤꯡꯗꯣꯟ ꯄꯛꯄꯅꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯀꯕꯣꯗ ꯂꯣꯏꯗ ꯊꯥꯈꯤꯕꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯌꯥꯊꯪ ꯂꯣꯏꯗꯩ ꯀꯥꯈꯠꯄꯅꯤ ꯍꯥꯏ ꯈꯣꯡꯅ ꯂꯥꯛꯇꯦ ꯁꯒꯣꯜꯅ ꯍꯩꯈ꯭ꯔꯦ ꯁꯒꯣꯜ ꯇꯣꯡꯕꯗꯤ ꯂꯥꯎꯔꯛꯏ
ꯑꯩ ꯂꯥꯛꯑꯦ ꯇꯥꯎ ꯈꯣꯡꯅ ꯅꯠꯇꯦ ꯁꯒꯣꯜꯅꯤ ꯉꯥꯉꯧ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯃꯤꯄꯣꯡ ꯂꯩꯇꯕꯔꯥ ꯑꯁꯤꯅꯤ ꯃꯌꯥꯝ ꯊꯣꯛꯅꯔꯦ ꯃꯌꯥꯝ ꯌꯦꯡꯅꯩ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯇꯣꯟꯁꯨ ꯌꯦꯡꯏ ꯁꯛꯈꯪꯕꯅꯤꯅ ꯏꯕꯦꯝꯃꯁꯨ ꯍꯤ ꯃꯥꯡꯉꯦꯅ ꯁꯤꯗꯤ ꯍꯥꯏꯅ ꯏꯕꯨꯡꯉꯣꯇꯣꯟꯅ ꯐꯣꯏꯕꯣꯏꯔꯦꯁꯦ ꯁꯒꯣꯜ ꯐꯥꯔꯕ ꯇꯨꯡꯗ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯂꯦ ꯑꯩꯗꯤ ꯆꯨꯝꯅ ꯂꯥꯛꯄꯗꯤ ꯅꯠꯇ꯭ꯔꯦ ꯅꯌꯨꯝ ꯅꯥꯛ ꯑꯁꯤꯗ ꯆꯪꯖꯔꯛꯂꯕꯤ ꯑꯩꯅꯤ ꯀꯨꯝꯕꯤ ꯂꯥꯟꯗ ꯍꯧꯔꯤ ꯀꯨꯝꯕꯤꯗ ꯂꯥꯟꯗ ꯍꯧꯔꯤ ꯆꯦꯟꯖꯔꯛꯂꯕꯅꯤ ꯁꯖꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯃꯅꯤ ꯃꯩꯒ ꯍꯥꯎꯒ ꯍꯨꯏꯒꯟ ꯇꯥꯜꯂꯛꯏ ꯑꯩꯒꯤ ꯄ꯭ꯔꯥꯟꯁꯤ ꯑꯃꯨꯛꯇꯗꯤ ꯀꯜꯂꯨꯅ ꯍꯥꯏꯔꯦ ꯌꯥꯝꯅ ꯀꯞꯄꯤ ꯄꯨꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯍꯧꯔꯤ ꯌꯥꯝꯅ ꯋꯥꯔꯦ ꯃꯦꯟ ꯇꯥꯕ ꯉꯝꯅꯗ꯭ꯔꯦ ꯍꯥꯟꯅꯩ ꯑꯍꯨꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯈꯠꯅꯔꯦ ꯀꯣꯟꯅ ꯂꯥꯛꯄꯤ ꯁꯤꯖꯅ ꯍꯥꯟꯅꯩ ꯑꯍꯨꯝ ꯇꯥꯟꯊꯣꯛꯀꯣ ꯃꯗꯨꯝ ꯄꯥꯟꯒꯦ ꯍꯥꯏꯍꯧꯔꯤ ꯃꯔꯤ ꯌꯩꯅꯔꯝꯗꯨꯅ ꯁꯤꯟꯅꯔꯝꯕꯁꯨ ꯌꯥꯔꯤ ꯃꯣꯟ ꯅꯥꯀꯟꯗ ꯆꯞꯇꯨꯅ ꯂꯩꯅꯍꯧꯔꯦ ꯃꯌꯥꯝꯗꯣ ꯏꯕꯨꯡꯉꯣꯇꯣꯟꯅ ꯑꯁꯤꯒꯤ ꯕꯤꯆꯥꯔꯁꯤ ꯉꯝꯗꯔꯦ ꯑꯩꯒꯤ ꯒꯇꯤ ꯂꯩꯇꯔꯦ ꯌꯧꯔꯨꯈꯤꯒꯦ ꯆꯩꯔꯥꯞꯇꯨ ꯁꯨꯝ ꯍꯥꯏꯅ ꯂꯥꯛꯑꯕꯅꯤ ꯑꯩꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯈꯣꯡꯀꯥꯞ ꯈꯔ ꯀꯣꯟꯊꯔꯦ ꯑꯁꯤꯒꯤ ꯂꯥꯛꯆꯕꯅꯤ ꯍꯥꯏꯅ ꯃꯨꯕ ꯈꯨꯝꯃꯛꯏ ꯊꯣꯡꯂꯦꯟ ꯆꯥꯎꯕ ꯅꯤꯡꯊꯧꯁꯨ ꯄꯦꯟꯈ꯭ꯔꯦ ꯃꯨꯕꯩ ꯃꯋꯥꯗꯣ ꯃꯤꯅꯥꯏ ꯃꯤꯆꯪ ꯕꯨꯙꯤꯔꯥ ꯏꯟꯁꯤꯟꯕꯤꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯥꯎꯕ ꯊꯣꯡꯂꯦꯟꯅꯤ ꯌꯦꯡꯅꯩ ꯈꯟꯅꯩ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯑꯥꯗ ꯂꯩꯔꯦ ꯅꯕꯨꯡꯉꯣꯗꯤ ꯇꯥꯛꯄꯤꯔꯦ ꯃꯨꯕ ꯐꯤꯗꯥ ꯄꯨꯁꯤꯟꯈ꯭ꯔꯦ ꯊꯥꯒꯦ ꯇꯧꯕꯗ ꯈꯥꯝꯃꯤ ꯈꯝꯕꯅ ꯁꯨꯝꯃ ꯐꯝꯒꯦ ꯍꯥꯏꯔꯦ ꯐꯤꯗꯥ ꯊꯝꯕꯒ ꯃꯨꯕꯅ ꯃꯤ ꯌꯦꯡꯂꯛꯂꯦ ꯃꯨꯕ ꯁꯧꯔꯥ ꯑꯅꯤꯁꯤ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯅꯗꯦ ꯃꯈꯥ ꯍꯦꯛꯇ ꯆꯤꯛꯅꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯥꯏꯅꯗꯦ ꯌꯩꯅꯕꯅ ꯍꯦꯛꯇ ꯍꯥꯟꯕ ꯃꯨꯕꯅ ꯀꯣꯏꯅ ꯌꯦꯡꯉꯤ ꯁꯧꯔꯥ ꯂꯩꯕ ꯎꯕꯗ ꯃꯨꯕ ꯃꯈꯥ ꯆꯤꯛꯂꯛꯏ ꯄꯥꯝꯕꯣꯝꯒꯤꯔꯤ ꯇꯛꯂꯛꯏ ꯍꯩ ꯃꯤ ꯌꯦꯡꯅꯤꯡꯉꯤꯗ ꯃꯤ ꯌꯩꯅꯤꯡꯉꯤꯗ ꯍꯦꯛ ꯍꯥꯏ ꯁꯧꯔꯥꯅ ꯃꯈꯥ ꯆꯤꯛꯏ ꯃꯤ ꯌꯩꯅꯤꯡꯈꯔꯦꯗꯀꯣ ꯍꯦꯛꯇ ꯈꯨꯝꯃꯤ ꯃꯨꯕꯅ ꯀꯅꯥꯕꯨꯅꯣ ꯍꯥꯏ ꯅꯪꯕꯨ ꯅꯤꯗꯅ ꯍꯥꯏ ꯁꯛꯊꯤꯕ ꯅꯨꯄꯤꯅ ꯄꯥꯝꯗꯩ ꯃꯅꯥꯏ ꯍꯧꯗꯣꯡ ꯃꯥꯟꯕ ꯑꯁꯤꯒ ꯅꯨꯄꯤ ꯍꯨꯔꯥꯟꯕꯩ ꯃꯅꯥꯏ ꯍꯥꯏꯅꯩ ꯃꯈꯥ ꯇꯥꯅꯗꯦ ꯃꯨꯕ ꯇꯨꯃꯤꯟ ꯍꯦꯛ ꯂꯩꯊꯣꯛꯈꯤ ꯁꯧꯔꯥꯁꯨ ꯁꯠ ꯊꯣꯔꯛꯏ ꯆꯩꯔꯥꯞ ꯀꯥꯆꯤꯜ ꯑꯗꯨꯗ ꯑꯅꯤ ꯌꯩꯅꯈꯤꯕꯗꯨ ꯃꯅꯤꯟ ꯃꯀꯥ ꯅꯥꯏꯅꯗꯦ ꯀꯤꯟꯅ ꯍꯩꯖꯤꯟ ꯊꯤꯟꯅꯔꯛꯄꯅ ꯃꯤ ꯑꯣꯝꯅꯈ꯭ꯔꯦ ꯆꯥꯎꯕꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯁꯥꯍꯤꯡ ꯃꯁꯦꯟ ꯌꯩꯅꯕ ꯂꯥꯜ ꯍꯤꯡ ꯃꯁꯦꯟ ꯊꯤꯟꯅꯕ ꯆꯥꯔꯦ ꯍꯥꯏꯔꯛꯏ ꯐꯤꯗꯥ ꯂꯪꯁꯤꯟꯕꯤꯔꯨꯔꯦ ꯇꯣꯛꯅꯈꯔꯦ ꯃꯨꯕꯅ ꯑꯆꯤꯛꯄꯗ ꯈꯪꯒꯅꯤ ꯁꯧꯔꯥꯁꯨ ꯑꯆꯤꯛꯄꯗ ꯈꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯥ ꯆꯤꯛꯏ ꯑꯅꯤꯗꯨ ꯑꯅꯤ ꯈꯥꯏꯗꯣꯛꯅꯈꯔꯦ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯇꯌꯨꯝ ꯈꯝꯕꯩ ꯅꯤꯡꯊꯧ ꯆꯨꯝꯕꯔꯥ ꯑꯩꯒ ꯅꯣꯡꯕꯥꯟ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯅꯣꯡꯕꯥꯟ ꯊꯣꯛꯂꯦ ꯂꯤꯔꯦ ꯋꯥꯐꯝꯗꯨ ꯁꯅꯥ ꯄꯨꯛꯅꯤꯡ ꯌꯥꯊꯪꯅ ꯈꯝꯕꯃꯥꯗꯤ ꯀꯔꯤ ꯂꯩ ꯅꯅꯥꯏ ꯃꯨꯕ ꯑꯁꯥꯏ ꯍꯪꯒꯠꯆꯕ ꯑꯗꯨꯅꯤ ꯑꯩꯗꯤ ꯅꯅꯥꯏ ꯇꯧꯖꯗꯦ ꯅꯅꯥꯏ ꯏꯇꯥꯎꯒꯤ ꯆꯔꯩ ꯑꯃꯟꯕ ꯈꯨꯟꯕ ꯂꯩꯔꯥꯡ ꯑꯃꯟꯕ ꯈꯨꯟꯕꯗꯤ ꯅꯅꯥꯏ ꯑꯩꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯂꯣꯏ ꯊꯥꯈꯤꯕ ꯑꯁꯤꯗꯤ ꯂꯣꯏꯗꯩ ꯀꯥꯔꯛꯄꯁꯤꯗꯤ ꯅꯅꯥꯏ ꯑꯩꯗꯤ ꯈꯪꯖꯗꯦ ꯅꯨꯄꯤ ꯁꯥꯒꯟ ꯇꯣꯡꯉꯛꯏ ꯍꯥꯏꯕ ꯇꯥꯖꯔꯨꯕꯗ ꯃꯖꯥꯏꯕꯦꯝꯃ ꯑꯣꯏꯔꯝꯃꯤ ꯍꯪꯒꯠꯆꯈ꯭ꯔꯤꯕꯗꯨꯅꯤ ꯁꯨꯝꯅ ꯍꯪꯒꯠꯂꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯅꯪꯗꯤ ꯅꯣꯡꯕꯥꯟ ꯈꯣꯡꯌꯥꯟꯕ ꯅꯇꯥꯎ ꯈꯝꯕꯅ ꯐꯥꯈꯤ ꯍꯥꯏꯔꯤ ꯐꯥꯕ ꯂꯥꯛꯄ ꯃꯤꯁꯛꯇ ꯅꯇꯥꯎꯒꯤ ꯃꯤ ꯑꯈꯪꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯈꯤꯕ ꯀꯅꯥ ꯑꯃꯠꯇ ꯈꯪꯖꯗ꯭ꯔꯦ ꯃꯗꯨ ꯅꯣꯡꯕꯥꯟ ꯈꯪꯃꯟꯗꯦ ꯂꯩꯄꯥꯛ ꯄꯨꯝꯕ ꯇꯥꯕꯤꯔꯦ ꯕꯤꯆꯥꯔꯁꯤ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯕꯤꯔꯦ ꯅꯤꯡꯊꯧ ꯌꯥꯊꯪ ꯐꯪꯕꯗ ꯆꯥꯎꯕ ꯅꯣꯡꯊꯣꯟ ꯑꯩꯒ꯭ꯌꯥ ꯑꯅꯤꯁꯤꯒꯤ ꯋꯥꯁꯤ ꯋꯥꯀꯣꯛ ꯌꯥꯝꯅ ꯂꯩꯔꯦ ꯅꯣꯡꯕꯥꯟꯅ ꯁꯒꯣꯜ ꯇꯣꯡꯈꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤꯗ ꯍꯪꯂꯩ ꯃꯖꯥꯏꯕꯦꯝꯃꯕꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯅꯥꯎ ꯏꯕꯨꯡꯉꯣꯒꯤꯗꯤ ꯋꯥꯅꯤ ꯅꯅꯥꯏ ꯅꯥꯏꯖꯍꯟꯕꯅ ꯏꯕꯦꯝꯃ ꯀꯨꯝꯕꯤꯗꯒꯤ ꯁꯒꯣꯜ ꯇꯣꯡꯈꯤ ꯍꯥꯏꯖꯔꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯀꯧꯕꯗꯤ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯃꯤꯆꯪꯅꯤ ꯈꯨꯃꯟ ꯃꯥꯕꯨ ꯌꯥꯗ꯭ꯔꯤꯕ ꯅꯥꯏꯖꯍꯟꯕ ꯍꯥꯏꯕꯁꯤ ꯌꯨꯕꯔꯥꯖꯒꯤ ꯃꯤꯅꯤ ꯀꯧꯈꯠꯄ ꯆꯠꯄꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯥꯈꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯥꯈꯤꯅꯤ ꯈꯝꯕꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯌꯥꯎꯗꯦ ꯁꯥꯈꯤꯁꯤꯡ ꯑꯁꯤꯅ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯃꯤꯗꯅ ꯈꯝꯕꯩ ꯁꯥꯈꯤ ꯑꯣꯏꯔꯔꯤ ꯃꯨꯕ ꯈꯝꯕꯩ ꯃꯋꯥꯗꯤ ꯂꯧꯕꯤꯔꯅꯨ ꯑꯁꯣꯝꯒꯤ ꯅꯥꯏꯖꯍꯟꯕ ꯌꯨꯕꯔꯥꯖ ꯑꯅꯤꯒꯤ ꯋꯥ ꯂꯧꯕꯤꯌꯨ ꯅꯣꯡꯕꯥꯟ ꯁꯥꯈꯤ ꯀꯅꯥ ꯂꯩꯔꯤꯕ ꯑꯁꯤꯒ ꯑꯗꯨ ꯍꯪꯕꯤꯕꯅ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏ ꯃꯄꯨ ꯁꯅꯥ ꯌꯥꯊꯪ ꯇꯌꯨꯝ ꯅꯣꯡꯕꯥꯟ ꯅꯪꯒꯤꯗꯤ ꯁꯥꯈꯤ ꯀꯔꯝ ꯀꯔꯝꯕ ꯂꯩꯔꯤ ꯍꯥꯏꯌꯨ ꯇꯥꯈꯤꯁꯤ ꯅꯅꯥꯏ ꯑꯩꯗꯤ ꯏꯅꯤꯡꯊꯧ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯕꯗ ꯊꯣꯛꯄ ꯊꯕꯛ ꯑꯣꯏꯕꯅ ꯍꯥꯏ ꯅꯣꯡꯕꯥꯟ ꯑꯄꯥꯝꯕꯅ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯡꯂꯦꯟꯅ ꯑꯃꯒꯤꯅ ꯁꯥꯈꯤꯅꯤ ꯃꯌꯥꯝ ꯈꯪꯏ ꯑꯗꯨꯒ ꯑꯃꯒꯤꯅ ꯂꯩꯇꯦ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯒꯅꯨ ꯍꯥꯏꯔꯦ ꯆꯥꯎꯕ ꯃꯟꯇ꯭ꯔꯤ ꯊꯣꯡꯂꯦꯟꯕꯕꯨ ꯌꯦꯡꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯉꯔꯥꯡ ꯂꯥꯟꯊꯦꯡꯅꯕꯒꯤ ꯋꯥꯁꯤ ꯍꯧꯗꯣꯛꯅꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯅꯤꯗ ꯏꯪꯒꯤꯠ ꯇꯧꯅꯔꯦ ꯊꯣꯡꯂꯦꯟꯅ ꯃꯗꯨ ꯇꯣꯛꯑꯣ ꯑꯍꯤꯡꯗ ꯅꯣꯡꯕꯥꯟꯒꯤꯗꯩ ꯐꯥꯈꯤ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯩꯔꯤ ꯗꯣꯝꯗ ꯆꯠꯈꯤꯅꯤ ꯍꯥꯏꯅ ꯋꯥꯁꯤ ꯅꯝꯈꯔꯦ
ꯅꯣꯡꯕꯥꯟꯅꯁꯨ ꯍꯧꯗꯣꯛꯇ꯭ꯔꯦ ꯉꯔꯥꯡ ꯈꯝꯕꯩ ꯃꯌꯨꯝꯗ ꯅꯣꯡꯕꯥꯟ ꯃꯅꯥꯏ ꯀꯌꯥꯔꯛ ꯆꯩ ꯆꯥꯈꯤꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤ ꯁꯨꯝꯃ ꯅꯩꯅꯔꯦ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯅꯣꯡꯕꯥꯟ ꯑꯩꯒ꯭ꯌꯥ ꯀꯕꯣꯒꯤ ꯅꯨꯄꯥ 15 ꯈꯛ ꯂꯣꯏꯅꯔꯛꯏ ꯍꯥꯏꯕꯗꯥꯏ꯫ ꯃꯈꯣꯏꯗꯤ ꯅꯅꯥꯏꯁꯤꯡꯗꯨ ꯂꯩꯁꯣꯛ ꯄꯨꯡꯗꯨꯗ ꯀꯥꯈꯠꯂꯛꯄꯗ ꯑꯩꯒ ꯍꯥꯟꯅ ꯊꯦꯡꯅꯔꯕꯅꯤ꯫ ꯏꯕꯦꯝꯃꯗꯤ ꯃꯇꯝꯁꯤꯗ ꯅꯅꯥꯏ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤ, ꯇꯨꯡꯗ ꯂꯥꯛꯍꯧꯔꯤ ꯍꯥꯏꯅ ꯅꯅꯥꯏ ꯑꯩꯅ ꯍꯪꯕꯗ ꯃꯍꯣꯏ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ, ꯀꯕꯣ 15ꯁꯤ ꯀꯥꯈꯤ ꯃꯥꯡ ꯊꯥꯔꯗꯨꯅ ꯂꯩꯇꯦ ꯅꯅꯥꯏ ꯑꯩꯒꯤꯗ꯫ ꯍꯥꯏ ꯅꯣꯡꯕꯥꯟ ꯅꯤꯡꯊꯧ ꯃꯨꯕ ꯅꯪꯗꯤ ꯈꯪꯕꯔꯥ, ꯀꯕꯣ 15ꯁꯦ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗ ꯂꯩ꯫ ꯊꯨꯡꯂꯩ ꯃꯊꯨꯡ ꯀꯔꯝꯅ ꯌꯥꯝꯅ ꯉꯟꯅ ꯊꯨꯡꯉꯔꯦ꯫ ꯈꯨꯃꯟ ꯂꯥꯏꯔꯕꯒꯤ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯍꯪꯂꯩ꯫ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯩ꯫ ꯅꯅꯥꯏ ꯑꯩꯈꯣꯏ ꯃꯄꯥꯇꯨꯃꯨꯒꯤ ꯅꯤꯡꯊꯧꯅ ꯏꯕꯦꯝꯃꯗ ꯎꯟꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯏꯅꯤ, ꯑꯩꯒꯤ ꯌꯨꯝꯅꯤ, ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗ ꯇꯥꯛꯂꯝꯃꯤ ꯍꯥꯏꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯃꯨꯕ ꯑꯁꯥꯏꯒꯤꯗꯤ ꯂꯣꯏꯅ ꯀꯥꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ? ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯏꯕꯦꯝꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯗꯦ, ꯍꯪꯒꯠꯆꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯕꯦꯝꯃꯅ ꯆꯠꯈꯤꯕꯗꯤ ꯂꯣꯏꯀꯨꯝꯕ ꯑꯩꯈꯣꯏꯗꯒꯤ ꯑꯣꯏꯕꯅ ꯅꯅꯥꯏꯁꯤꯡꯅ ꯊꯥꯔꯛꯄ ꯌꯥꯏ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩ꯫ ꯁꯨꯝ ꯈꯟꯖꯥꯟꯅꯔꯤꯉꯩꯗ ꯄꯨꯔꯛꯄꯅꯤ ꯁꯒꯣꯜꯅ ꯅꯅꯥꯏ ꯊꯥꯖꯔꯛꯄꯕꯨ ꯀꯔꯝꯅꯕꯨ ꯃꯗꯨꯕꯨ ꯇꯥꯟꯊꯣꯛꯁꯤꯒꯦ ꯈꯟꯖꯩ꯫ ꯀꯥꯔꯛꯍꯧꯔꯦ ꯍꯥꯏꯕꯗꯤ ꯀꯕꯣꯁꯤꯡꯒꯤ ꯃꯄꯥꯎꯅꯤ, ꯃꯣꯏꯔꯥꯡꯒꯤ ꯃꯋꯥ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯨꯕꯅ꯫ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯑꯅꯤꯅ ꯃꯄꯣꯠ ꯊꯥꯒꯠꯂꯛꯄꯗ ꯌꯥꯏ, ꯀꯥꯔꯛꯂꯕꯗꯤ ꯊꯨꯡꯕ ꯌꯨꯝꯁꯤꯕꯨ ꯍꯧꯅꯩꯅ, ꯄꯣꯠꯁꯨ ꯊꯨꯡꯕ ꯍꯧꯅꯩꯅ ꯈꯨꯝꯃꯤ꯫ ꯃꯥꯅꯤ, ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯁꯨ ꯆꯨꯝꯃꯤ ꯏꯄꯨ ꯍꯥꯏꯕꯤꯔꯦ꯫ ꯅꯣꯡꯕꯥꯟ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯎꯔꯛꯂꯦ, ꯃꯌꯥꯝꯗꯣ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯗꯨꯅ ꯂꯩꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯜꯂꯦ ꯍꯦꯛ ꯍꯥꯏꯕꯗꯧꯅ ꯍꯥꯏꯗ꯭ꯔꯦ꯫ ꯆꯤꯡꯈꯨꯕꯁꯨ ꯃꯕꯨꯛꯇ ꯂꯩꯔꯦ꯫ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯑꯅꯤꯅ ꯁꯅꯥ ꯆꯣꯔꯣꯟ ꯁꯨꯝꯗꯧ ꯍꯥꯏꯕ ꯑꯗꯨꯗ ꯃꯔꯣꯏꯔꯦ ꯊꯣꯡꯂꯦꯟ ꯆꯥꯎꯕ ꯑꯅꯤꯗꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯗ ꯏꯟꯁꯤꯜꯂꯦ꯫ ꯅꯤꯡꯊꯧꯅ ꯑꯩꯒꯤꯗꯤ ꯃꯃꯥꯡꯉꯩꯗ ꯄꯤꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ, ꯑꯁꯤꯕꯨ ꯑꯄꯣꯛꯄ ꯃꯄꯥ ꯀꯧꯏ꯫ ꯀꯗꯥꯏꯗ ꯑꯌꯥꯝꯕ ꯁꯥꯅꯧꯇꯣꯟ ꯑꯩꯅ ꯄꯣꯛꯇꯦ ꯍꯥꯏꯕꯗꯒꯤ ꯈꯪꯖꯗꯕꯤ ꯏꯆꯥꯅꯤ꯫ ꯅꯪꯅ ꯁꯃꯨ ꯈꯣꯡ ꯌꯦꯠꯂꯦ, ꯂꯣꯏ ꯊꯥꯔꯦ, ꯑꯗꯣ ꯅꯪꯅꯅꯦ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯂꯩꯄꯥꯛꯄꯣ, ꯏꯀꯥꯏ ꯅꯨꯡꯁꯤ ꯆꯩꯔꯣꯏꯅꯩ ꯃꯄꯨ ꯁꯅꯥ ꯄꯨꯛꯅꯤꯡꯗ ꯅꯅꯥꯎ ꯋꯥꯔꯧꯅ ꯉꯥꯡꯉꯤ꯫ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯑꯅꯤꯅ ꯑꯁꯤꯅꯅꯤ, ꯁꯅꯥ ꯕꯨꯙꯤ ꯇꯧꯕꯤꯌꯨ, ꯍꯪꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯕꯨꯙꯤ ꯍꯥꯏꯕꯕꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯄꯨ ꯍꯥꯏꯅ ꯈꯨꯝꯃꯤ ꯊꯣꯡꯂꯦꯟꯅ꯫ ꯏꯕꯨꯡꯉꯣꯇꯣꯟ ꯌꯨꯕꯔꯥꯖ, ꯌꯨꯕꯔꯥꯖꯅ ꯏꯄꯨ ꯅꯌꯥꯝꯕꯨꯡꯅꯁꯨ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤꯅꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯁꯒꯣꯜ ꯇꯣꯡꯈꯤ ꯍꯥꯏꯔꯩꯁꯨ ꯃꯇꯥꯛꯄꯤ ꯏꯕꯨꯡꯉꯣꯅ꯫ ꯍꯥꯏ ꯊꯣꯡꯂꯦꯟ ꯌꯨꯕꯔꯥꯖꯅ ꯑꯩꯒꯤꯗꯤ ꯈꯪꯗꯦ, ꯐꯥꯒꯦ ꯐꯥꯎ ꯐꯥꯔꯣꯏ ꯇꯣꯛꯎ, ꯁꯒꯣꯜ ꯇꯣꯡꯒꯦ ꯇꯣꯡꯉꯨ, ꯇꯣꯡꯉꯣꯏ ꯇꯣꯛꯎ, ꯑꯩꯒꯤꯗꯤ ꯁꯨꯛꯈꯪ ꯈꯪꯗꯦ, ꯑꯩꯗꯤ ꯅꯣꯡꯕꯥꯟꯗ ꯄꯤꯔꯦ ꯍꯥꯏ꯫ ꯁꯤꯡ ꯀꯟꯒꯨꯝ ꯀꯟꯊꯣꯛꯏ꯫ ꯅꯤꯡꯊꯧ ꯃꯩ ꯊꯣꯛꯂꯦ, ꯁꯥꯎꯔꯦ, ꯀꯔꯝꯅ ꯌꯨꯕꯔꯥꯖ? ꯏꯅꯥꯎ ꯏꯇꯤꯛ ꯀꯔꯤ ꯂꯩ? ꯌꯨꯕꯔꯥꯖꯅ ꯅꯅꯥꯏ ꯑꯩ ꯄꯤꯊꯣꯛꯈ꯭ꯔꯕ ꯑꯣꯏꯕꯅ ꯁꯨꯝꯅ ꯈꯨꯝꯃꯤ ꯊꯣꯡꯂꯦꯟꯕ ꯃꯩ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯄꯤꯌꯨ ꯄꯤꯌꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯌꯥꯊꯪ ꯄꯤꯕꯤꯌꯨ, ꯅꯆꯥ 3 ꯁꯨꯅꯕ ꯄꯤꯗ ꯌꯥꯗꯦ, ꯄꯤꯕꯤꯌꯨ꯫ ꯀꯕꯣꯗꯒꯤ ꯀꯥꯔꯛꯄꯤꯅꯤ, ꯉꯝꯃꯦ ꯂꯧꯅꯤ, ꯉꯝꯗ꯭ꯔꯦ ꯇꯣꯛꯆꯈꯤꯅꯤ꯫ ꯃꯁꯤꯒꯤ ꯅꯤꯡꯊꯧꯅ ꯄꯤꯈꯣ, ꯄꯤꯈꯣ ꯁꯥꯅꯧꯇꯣꯟ ꯌꯨꯕꯔꯥꯖꯅ ꯑꯗꯨꯗꯤ ꯀꯨꯝꯃꯩ ꯑꯣꯏꯕꯒꯤ ꯄꯉꯥꯡ ꯉꯥꯡꯕꯅꯤ, ꯍꯩꯅꯥꯏ ꯁꯨꯡꯅꯥꯏꯗꯅꯕꯨ ꯀꯔꯤ ꯅꯅꯥꯏꯗꯗꯤ ꯊꯥꯈ꯭ꯔꯦ, ꯃꯗꯨꯗꯤ ꯅꯣꯡꯕꯥꯟ ꯍꯥꯜꯂꯤ ꯍꯥꯏꯔꯦ ꯌꯨꯕꯔꯥꯖ꯫ ꯑꯗꯣ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯂꯦꯞꯄꯗ ꯀꯅꯥꯃꯠꯇ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯑꯅꯤꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯏꯕꯦꯝꯃꯒꯤ ꯌꯥꯊꯪ ꯑꯃꯇꯪ ꯇꯥꯔꯨ, ꯀꯅꯥ ꯄꯨꯕ ꯍꯩꯖꯤꯡꯅꯣ ꯍꯪꯉꯨ ꯍꯥꯏꯅ ꯃꯤ ꯃꯇꯤꯛ ꯆꯥꯕ ꯊꯥꯈ꯭ꯔꯦ꯫ ꯏꯕꯦꯝꯃꯗ ꯇꯝꯃꯔꯦ ꯋꯥꯔꯝ ꯑꯁꯤ ꯍꯪꯕꯗ ꯏꯕꯦꯝꯃꯅ ꯑꯩꯍꯥꯛꯇꯤ ꯈꯨꯃꯟ ꯍꯩꯖꯤꯡ ꯈꯪꯏ, ꯏꯄꯟ ꯅꯤꯡꯊꯧꯁꯨ ꯌꯥꯎꯏ, ꯏꯝꯍꯥꯟ ꯃꯍꯥꯔꯥꯅꯤꯁꯨ ꯏꯝꯍꯥꯟ 15ꯅꯤ, ꯉꯝꯅ ꯂꯣꯏꯅ ꯌꯥꯎꯕꯤꯈꯤ꯫ ꯄꯥꯕꯨꯡꯗꯤ ꯁꯥꯎꯗꯨꯅ ꯂꯩ, ꯏꯃꯥ ꯃꯥꯄꯟꯒ ꯑꯁꯤ ꯏꯃꯥ ꯃꯥꯄꯟ ꯈꯪꯕꯅꯤ ꯍꯥꯏꯕꯤꯔꯛꯂꯦ ꯊꯥꯗꯣꯏꯅ꯫ ꯏꯕꯦꯝꯃꯒꯤ ꯃꯄꯥꯎꯁꯤ ꯇꯝꯃꯦ ꯆꯩꯔꯥꯞ ꯇꯤꯟꯕꯗ ꯌꯨꯕꯔꯥꯖꯅ ꯑꯩꯒꯤꯗꯨꯗꯤ ꯃꯗꯨ ꯈꯪꯖꯗꯦ, ꯑꯗꯨ ꯑꯗꯥ ꯈꯪꯖꯗꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯅ ꯂꯣꯏꯔꯦ, ꯑꯩ ꯏꯁꯤꯡ ꯆꯪꯗꯔꯦ꯫ ꯑꯁꯨꯝ ꯇꯧꯅꯔꯤꯉꯩꯗ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯊꯥꯏꯅꯒꯤ ꯑꯆꯨꯝꯕꯤ ꯑꯃ ꯀꯥꯔꯛꯏ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯑꯍꯜꯗꯨ ꯎꯕꯗ ꯏꯄꯨ ꯑꯆꯨꯝꯕꯤ ꯀꯩꯅꯣ, ꯀꯥꯔꯛꯇꯕꯁꯨ ꯌꯥꯏꯅ, ꯑꯩꯒ꯭ꯌꯥ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯦ, ꯐꯝ ꯀꯠꯊꯣꯛꯀꯦ ꯍꯥꯏꯅ ꯀꯥꯖꯔꯛꯏꯕꯅꯤ ꯍꯥꯏ꯫ ꯅꯤꯡꯊꯧꯅ ꯏꯄꯨ ꯀꯩꯅꯣ, ꯅꯈꯥꯒꯤ ꯑꯉꯥꯡꯁꯤꯡꯅ ꯇꯧꯁꯅꯨ ꯕꯤꯆꯥꯔꯗꯤ, ꯑꯗꯨꯒ ꯏꯄꯨ ꯑꯗꯨꯝ ꯃꯔꯩꯌꯨ, ꯄꯨꯟꯁꯤꯒ ꯑꯗꯨꯝ ꯀꯣꯟꯅꯖꯧ, ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ? ꯐꯝꯗꯤ ꯍꯥꯏꯗꯣꯛ ꯍꯩꯗꯦꯅ, ꯑꯩꯒ꯭ꯌꯥ ꯆꯣꯔꯣꯟ ꯀ꯭ꯔꯤꯄꯥꯅꯤ, ꯋꯥ ꯑꯃ ꯍꯪꯒꯦ ꯏꯄꯨꯗ, ꯏꯄꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕ, ꯅꯨꯄꯤ ꯕꯤꯆꯥꯔ ꯇꯧꯕ ꯃꯇꯝ ꯀꯨꯏꯔꯛꯂꯕꯅꯤ, ꯑꯩꯒ꯭ꯌꯥ ꯂꯧꯕꯤꯒꯗꯔꯥ? ꯍꯥꯏ꯫ ꯁꯅꯥ ꯌꯥꯊꯪ ꯂꯩꯄꯥꯛ ꯆꯩꯔꯥꯞ ꯇꯤꯟꯕꯕꯨ ꯏꯄꯨ ꯑꯆꯨꯝꯕꯒꯤ ꯃꯋꯥꯁꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯌꯥꯖꯅꯤ ꯍꯥꯏꯌꯨ ꯏꯄꯨ ꯂꯩꯄꯥꯛꯅ꯫ ꯌꯥꯔꯦ ꯏꯄꯨ
ꯕꯤꯆꯥꯔꯗ ꯑꯩꯒ꯭ꯌꯥ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯕꯤꯆꯥꯔ ꯇꯧꯕꯁꯦ ꯍꯥꯎ ꯑꯔꯥꯝ ꯑꯣꯏꯕꯒ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯇꯝꯗ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤꯅ ꯃꯥꯒ ꯃꯥꯟꯅꯕꯤ ꯑꯃ ꯇꯟꯅ ꯄꯤꯅꯩ ꯑꯗꯨꯒ ꯃꯃꯟ ꯍꯟꯅꯩ ꯍꯥꯏꯕꯅꯤ꯫ ꯂꯩꯃ ꯁꯤꯖ ꯑꯃꯗꯤ ꯕ꯭ꯔꯥꯍ꯭ꯃꯟ ꯅꯨꯄꯤ ꯑꯣꯏꯔꯕ ꯆꯦꯛꯂꯥ ꯃꯥꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯎꯅꯥ ꯑꯄꯨꯡꯕ ꯑꯃꯗ ꯆꯦꯛꯂꯥ ꯃꯥꯅ ꯀꯥꯏꯗꯣꯡꯕ ꯑꯃꯨꯛ ꯇꯟꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯄꯥꯃꯦꯟ ꯑꯗꯨꯗ ꯇꯣꯡꯒꯗꯔꯥ ꯍꯥꯏꯕꯕꯨ ꯇꯣꯡꯗꯦ꯫ ꯁꯔꯣꯏ ꯎꯀ꯭ꯔꯣꯡ ꯑꯃꯗ ꯑꯃꯨꯛ ꯇꯣꯡꯉꯗꯨꯅ ꯀꯧꯕ ꯏꯅꯨꯡꯁꯣꯏ ꯂꯦꯟꯈꯤ꯫ ꯀꯥꯏꯗꯣꯡ ꯍꯥꯏꯕ ꯅꯥꯏꯅꯗꯦ, ꯃꯅꯝ ꯃꯀꯥꯞ ꯄꯤꯅꯗꯦ, ꯋꯥꯌꯦꯟꯖꯩ ꯑꯁꯨꯝ ꯇꯧꯅ ꯍꯥꯏꯔꯦ ꯑꯆꯨꯝꯕ꯭ꯔꯤꯅ ꯊꯣꯡꯂꯦꯟꯅ꯫ ꯑꯗꯨꯗꯤ ꯑꯩꯗꯤ ꯇꯣꯡꯅꯤꯡꯕ ꯃꯇꯝ ꯃꯈꯩ ꯈꯨꯃꯟ ꯄꯥꯃꯦꯟ ꯀꯥꯏꯗꯣꯡꯕ ꯂꯩꯕꯤꯁꯅꯨ꯫ ꯑꯗꯨꯗꯒꯤ ꯄꯥꯏꯅꯤꯡꯂꯛꯄ ꯃꯇꯝꯗ ꯊꯥꯗꯣꯏ ꯆꯦꯛꯂꯥ ꯑꯣꯏꯕꯤꯅ ꯄꯥꯏꯊꯣꯛꯈꯤꯕ ꯃꯇꯝꯁꯨ ꯈꯨꯃꯟ ꯏꯆꯥꯏ ꯃꯋꯥꯅ ꯆꯩꯔꯥꯞ ꯕꯤꯆꯥꯔ ꯀꯠꯂꯔꯣꯏ, ꯅꯅꯥꯏ ꯋꯥꯈꯩꯖꯔꯒꯦ ꯍꯥꯏꯔꯦ꯫ ꯊꯣꯡꯂꯦꯟ ꯃꯈꯨꯠꯇ ꯂꯨꯄꯥ ꯄꯥꯏꯔꯦ ꯊꯣꯔꯛꯏ꯫ ꯆꯥꯎꯕꯅ ꯐꯔꯥꯡꯖꯤ ꯄꯥꯏ꯫ ꯊꯣꯡꯂꯦꯟ ꯃꯇꯨꯡ ꯏꯟꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯨꯕ ꯈꯗ꯭ꯔꯥꯛꯄꯕꯨ ꯌꯦꯡꯗꯨꯅ ꯏꯪꯒꯤꯠ ꯇꯟꯗꯧ ꯇꯧꯅꯔꯦ꯫ ꯈꯗ꯭ꯔꯥꯛꯄꯅ ꯏꯁꯦꯟꯕꯨ ꯃꯟꯇ꯭ꯔꯤ ꯃꯅꯤꯡ ꯇꯧꯃꯜꯂꯤ, ꯌꯥꯔꯔꯣꯏꯗ ꯌꯥꯈꯤꯔꯣꯏ, ꯑꯗꯨꯗꯤ ꯂꯥꯟ ꯇꯧꯕ ꯇꯥꯔꯦ꯫ ꯈꯨꯠꯇ ꯄꯥꯏꯕ ꯃꯅꯤꯕꯨ ꯍꯨꯟꯗꯣꯛꯄꯗꯤ ꯍꯧꯅꯗꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯔꯣ, ꯊꯣꯔꯛꯑꯣ, ꯂꯩꯄꯥꯛ ꯀꯨꯝꯃꯩ ꯌꯦꯡꯕꯤꯔꯣ, ꯀꯔꯤ ꯇꯣꯛꯀꯅꯤ ꯂꯦꯝꯅ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯝꯕ ꯂꯥꯛꯄ ꯌꯥꯔꯔꯣꯏ꯫ ꯃꯄꯥ ꯃꯆꯥꯒ ꯈꯨꯠꯂꯥꯏ ꯄꯥꯏꯔꯣ ꯂꯥꯎꯔꯦ꯫ ꯀꯔꯤ ꯇꯣꯛꯀꯅꯤ ꯂꯦꯝꯅ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯔꯔꯣꯏ꯫ ꯃꯄꯥ ꯃꯆꯥꯒ ꯈꯨꯠꯂꯥꯏ ꯄꯥꯏꯔꯣ ꯂꯥꯎꯔꯦ꯫ ꯊꯣꯡꯂꯦꯟ ꯈꯥꯛꯇꯔꯦ꯫ ꯊꯣꯡꯂꯦꯟ ꯂꯣꯏꯅ ꯍꯔꯥꯎꯔꯦ꯫ ꯊꯣꯡꯂꯦꯟ ꯊꯣꯏꯅ ꯍꯔꯥꯎꯔꯦ꯫ ꯑꯉꯣꯝ ꯃꯔꯨ ꯂꯨꯛꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯆꯨꯝꯃꯤ, ꯌꯥꯔꯦ, ꯑꯉꯣꯝꯁꯨ ꯏꯅꯥꯎꯇꯣꯟꯕꯨ ꯆꯣꯡꯊꯣꯛꯄꯤꯔꯣ ꯌꯦꯡꯉꯁꯤ꯫ ꯁꯥꯅꯧꯇꯣꯟꯒꯤ ꯈꯥꯡꯕꯒꯤ ꯑꯉꯣꯝꯂꯣꯝꯗ ꯈꯥꯡꯕꯅꯤ, ꯈꯥꯡꯉꯣ ꯍꯥꯏꯔꯦ ꯁꯥꯎꯔꯦ꯫ ꯊꯣꯡꯂꯦꯟꯒꯤ ꯃꯥꯏꯀꯩꯔꯣꯝꯒꯤ ꯃꯤ ꯃꯈꯩ ꯍꯔꯥꯎꯅꯔꯦ꯫ ꯂꯥꯟ ꯇꯧꯔꯅꯤ ꯍꯥꯏꯕꯗ ꯊꯣꯡꯂꯦꯟ ꯑꯍꯥꯡꯕ ꯊꯣꯔꯛꯑꯣ ꯍꯥꯏꯅ ꯇꯣꯏꯅ ꯈꯥꯛꯅ ꯂꯥꯎꯏ꯫ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯃꯇꯤꯛ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯎꯔꯦ꯫ ꯑꯉꯣꯝ ꯀꯥꯡꯕꯨꯁꯨ ꯁꯅꯥꯕꯨꯙꯤ ꯇꯧꯔꯒ ꯏꯝꯄꯨ ꯃꯟꯇ꯭ꯔꯤ ꯉꯥꯏꯕꯤꯈꯣ, ꯃꯇꯤꯛ ꯂꯩꯇꯦ ꯑꯩ ꯈꯪꯏ, ꯈꯗꯥꯡ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕ ꯄꯪꯁꯥ ꯁꯥꯕꯅꯤ꯫ ꯃꯆꯤꯟ ꯇꯥꯔꯒ ꯂꯣꯏꯔꯦ, ꯏꯄꯨ ꯊꯣꯛꯄ ꯕꯤꯆꯥꯔ ꯇꯧꯈꯣ ꯏꯄꯨ ꯍꯥꯏꯔꯛꯏ꯫ ꯊꯣꯡꯂꯦꯟ ꯃꯥꯅ ꯑꯗꯨꯗꯤ ꯅꯅꯥꯏ ꯇꯧ ꯍꯥꯏꯔꯗꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯀꯣꯡꯌꯥꯟꯕ ꯈꯝꯕꯁꯨ ꯂꯣꯏꯅ ꯂꯥꯜꯂꯦ, ꯁꯤꯗ ꯆꯨꯝꯃꯤꯕ ꯍꯥꯏꯕꯕꯨ ꯃꯆꯥꯏꯕꯦꯝꯃ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯂꯣꯏꯅ ꯅꯣꯛꯏ꯫ ꯑꯉꯣꯝ ꯃꯈꯩꯗꯤ ꯅꯣꯛꯇꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯅꯤꯡꯊꯧ ꯐꯥꯎꯕ ꯅꯣꯛꯈꯔꯦ꯫ ꯊꯣꯡꯂꯦꯟ ꯃꯕꯨꯛꯇ ꯁꯥꯎꯏ, ꯅꯤꯡꯊꯧꯕꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯅꯥꯏ ꯏꯇꯤꯛ ꯊꯧꯗꯧꯗꯕꯨ ꯁꯨꯝꯅ ꯇꯥꯔꯦ꯫ ꯊꯣꯡꯂꯦꯟꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯄꯦꯟꯖꯈ꯭ꯔꯦ꯫ ꯃꯕꯨꯛ ꯍꯣꯕ ꯊꯣꯡꯂꯦꯟꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯅꯤꯡꯊꯧꯅ ꯏꯄꯨ ꯇꯥꯁꯤ, ꯏꯅꯤꯡꯊꯧꯕꯨ ꯃꯁꯤꯅꯤ ꯊꯥꯗꯣꯛꯄꯒ ꯊꯤꯟꯗꯕ ꯅꯨꯔꯥ ꯃꯆꯥ ꯏꯕꯦꯝꯃ ꯁꯦꯝꯕꯤꯂꯣꯏꯗ ꯊꯥꯈꯤꯕ ꯁꯅꯥ ꯃꯄꯨ ꯅꯥꯀꯣꯡ ꯇꯥꯏ, ꯂꯃꯈꯥꯡꯗꯒꯤ ꯈꯥꯝꯕꯤꯗ꯭ꯔꯦ꯫ ꯂꯥꯟꯗ꯭ꯔ ꯏꯅꯤꯡꯊꯧꯅꯗꯤ ꯂꯥꯜꯂꯦ ꯏꯄꯨ, ꯑꯗꯨꯗꯤ ꯅꯅꯥꯎ ꯏꯕꯨꯡꯉꯣ ꯂꯥꯟꯕꯅ ꯑꯉꯣꯝꯗꯗ ꯂꯩꯔꯔꯣꯏ ꯍꯥꯏꯕꯒꯤꯅꯤ꯫ ꯂꯣꯏ ꯀꯨꯝꯃꯦ, ꯑꯗꯨꯕꯨ ꯑꯉꯣꯝꯕꯨ ꯑꯃꯨꯛ ꯂꯣꯏ ꯑꯣꯍꯟꯕ ꯑꯁꯤꯃ ꯂꯥꯟꯕꯅꯤ ꯌꯨꯕꯔꯥꯖꯅ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯂꯥꯟꯕꯗꯤ ꯄꯥꯠꯇ ꯇꯥꯕ ꯆꯦꯛꯂꯥꯒꯨꯝ ꯐꯥꯕ ꯉꯝꯃꯔꯣꯏꯗꯕ ꯅꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯕꯤꯆꯥꯔ ꯇꯧꯅꯤ ꯍꯥꯏꯅ ꯇꯤꯟꯕ ꯂꯩꯄꯥꯛ ꯑꯩꯈꯣꯏꯁꯦ ꯂꯥꯜꯂꯕꯅꯤ ꯃꯁꯤꯗ꯫ ꯊꯣꯡꯂꯦꯟ ꯃꯥꯕꯨ ꯀꯤꯕꯅ ꯑꯇꯩ ꯂꯩꯄꯥꯛ ꯃꯌꯥꯝꯗꯣ ꯃꯈꯥ ꯊꯣꯏꯅ ꯊꯤꯔꯨꯗꯦ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯦꯛ ꯍꯥꯏꯅꯩ꯫ ꯅꯣꯡꯕꯥꯟ ꯃꯥꯅ ꯃꯍꯥꯛꯄꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯉꯕ ꯃꯆꯥꯏꯕꯦꯝ ꯑꯁꯤꯕꯨ ꯑꯩ ꯂꯣꯏ ꯑꯣꯛꯀꯅꯤ, ꯄꯟꯊꯧ ꯁꯅꯥ ꯌꯥꯊꯪꯅꯤ ꯍꯦꯛꯇ ꯍꯥꯏꯗꯨꯁꯨ ꯆꯠꯂꯤꯕꯁꯦ ꯅꯣꯡꯕꯥꯟ ꯃꯥꯒꯤ ꯃꯔꯥꯟꯅꯤꯅꯦ꯫ ꯀꯔꯤ ꯇꯧꯕꯒꯦ ꯃꯥꯁꯨ ꯃꯄꯥ ꯃꯃꯥꯗ ꯄꯤꯗꯦ ꯂꯥꯛꯑꯦ, ꯃꯈꯣꯡ ꯊꯣꯡꯗꯨꯅ ꯁꯤꯕꯨ ꯉꯔꯥꯡꯗꯒꯤ ꯂꯥꯛꯑꯦ, ꯑꯩꯗꯤ ꯊꯝꯒꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯃꯊꯝꯕ꯫ ꯈꯝꯕꯅ ꯁꯤꯗ ꯂꯥꯜꯂꯦ, ꯆꯣꯡꯂꯦꯟ ꯂꯤꯂꯦꯟ ꯈꯥꯗꯒꯤ ꯇꯝꯐꯥ ꯌꯥꯏꯔꯪ ꯆꯥꯜꯕꯤꯑꯣꯏ, ꯆꯦꯛꯂꯥ ꯑꯣꯏꯕꯤ ꯊꯥꯗꯣꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯥꯟꯗꯦꯅꯦ ꯍꯥꯏꯅ ꯂꯥꯎꯏ꯫ ꯊꯣꯡꯂꯦꯟꯅ ꯃꯌꯥꯝꯗꯣ ꯍꯥꯏꯔꯃꯛꯇꯤ ꯇꯧꯃꯔꯛ ꯏꯑꯣꯏ ꯍꯦꯛ ꯑꯣꯏ, ꯏꯆꯨꯝ ꯍꯦꯛ ꯆꯨꯝ ꯍꯥꯏꯅꯩ꯫ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯅꯣꯡꯕꯥꯟ ꯀꯧꯔꯛꯂꯦ꯫ ꯇꯌꯨꯝ ꯅꯣꯡꯕꯥꯟ ꯑꯄꯥꯝꯕ ꯈꯜꯂꯨ, ꯅꯪꯅ ꯋꯥ ꯍꯥꯏꯒꯦ, ꯆꯥꯝꯃ ꯈꯨꯖꯤꯡꯑꯣꯏ ꯏꯆꯥ ꯁꯛꯅ ꯂꯨꯍꯣꯡꯒꯦ, ꯀꯩꯒꯦ ꯂꯩꯄꯥꯛꯁꯤꯗꯒꯤ ꯅꯪꯅ ꯄꯥꯝꯕ ꯈꯜꯂꯨꯀꯣ꯫ ꯇꯌꯨꯝ ꯀꯔꯤ ꯍꯥꯏꯕꯒꯦ, ꯁꯅꯥꯆꯣꯔꯣꯟ ꯀ꯭ꯔꯤꯄꯥꯅꯤ, ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯝꯅꯗꯤ ꯑꯣꯏꯕꯁꯨ ꯍꯥꯎ ꯑꯔꯥꯝꯒꯤ ꯃꯆꯥꯅ ꯂꯩꯃ ꯁꯤꯖ ꯁꯥꯕꯅꯤ, ꯅꯅꯥꯏ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯈꯪꯉꯦ ꯅꯣꯡꯕꯥꯟ ꯂꯩꯔꯣꯀꯣ, ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯁꯥꯖꯧ꯫ ꯑꯩꯒ꯭ꯌꯥ ꯍꯦꯛ ꯈꯨꯝꯃꯛꯄꯗ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯑꯅꯤꯗꯣ ꯅꯨꯡꯁꯥ ꯊꯤꯔꯦ, ꯀꯔꯤꯅꯣ ꯃꯕꯨꯛ ꯐꯕ ꯈꯝꯕꯅꯤ ꯄꯤꯊꯣꯛꯈ꯭ꯔꯤꯗ꯭ꯔ ꯈꯟꯗꯨꯅ꯫ ꯅꯤꯡꯊꯧꯅ ꯈꯝꯕ ꯅꯪꯅ ꯄꯥꯝꯕ ꯈꯜꯂꯨ ꯏꯕꯨꯡꯉꯣ, ꯑꯩꯇꯒꯤ ꯏꯃꯥ ꯌꯦꯡꯉꯨ, ꯑꯩꯒꯤ ꯌꯥꯏꯁ ꯇꯣꯡꯗꯨꯅ ꯇꯣꯡꯃꯤꯟꯅꯁꯤ, ꯑꯩꯍꯥꯛꯀ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯹ꯗ ꯅꯤꯉꯣꯏ ꯃꯈꯩ ꯄꯩꯍꯟꯒꯦ, ꯅꯕꯨꯛ ꯇꯥꯕ
ꯃꯍꯥꯛꯄꯨ ꯏꯆꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯌꯣꯛꯀꯦ ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯃꯅꯥꯛꯇ ꯈ꯭ꯋꯥꯏꯒꯤ ꯃꯊꯛ ꯐꯝꯍꯟꯒꯦ ꯅꯤꯡꯊꯧ ꯑꯩꯅ ꯄꯣꯛꯄꯅꯤ ꯆꯥꯝꯃ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯎꯟꯒꯦ ꯏꯆꯥꯒꯤꯗꯃꯛꯇ ꯈꯝꯕꯅ ꯅꯅꯥꯏ ꯑꯩꯍꯥꯛ ꯏꯟꯖꯅꯤ ꯍꯥꯏ ꯑꯗꯨ ꯇꯥꯔꯛꯄꯗ ꯂꯩꯄꯥꯛꯇꯣ ꯋꯥ ꯂꯥꯎꯈ꯭ꯔꯦ ꯆꯩꯔꯥꯞ ꯇꯤꯟꯕ ꯂꯩꯄꯥꯛꯇ ꯈꯝꯕꯕꯨ ꯄꯥꯡꯗꯦ ꯍꯥꯏꯕ ꯀꯌꯥ ꯌꯥꯎꯈꯔꯦ ꯃꯥꯅ ꯀꯌꯥ ꯄꯥꯝꯗꯦ ꯊꯣꯏꯕꯤꯅ ꯂꯥꯡꯕꯤꯕꯅꯤ ꯋꯥꯔꯝ ꯇꯔꯦꯠ ꯇꯔꯥꯅ ꯃꯌꯥꯝ ꯑꯁꯤ ꯅꯩꯅꯔꯦ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯠꯅꯗꯧꯕ ꯌꯥꯎꯔꯛꯂꯦ ꯋꯥꯐꯝ ꯑꯁꯤꯃꯛꯇꯅ ꯂꯩꯄꯥꯛ ꯑꯗꯨ ꯅꯤꯟꯈꯔꯦ ꯊꯣꯡꯂꯦꯟ ꯁꯥꯎꯈ꯭ꯔꯦ ꯄꯥꯄꯤꯁꯤ ꯃꯉꯛ ꯀꯛꯀꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯌꯦꯡꯗꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯂꯤ ꯆꯥꯎꯕꯅ ꯊꯨꯛꯇꯦ ꯊꯣꯡꯂꯦꯟꯗ ꯍꯥꯏ ꯗꯠ ꯑꯄꯪꯕ ꯋꯥ ꯂꯥꯛꯈꯤꯅꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯂꯩꯄꯥꯛꯇ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯈꯝꯕꯩ ꯃꯋꯥ ꯂꯣꯏꯗꯔꯤ ꯍꯥꯏꯅ ꯈꯥꯝꯃꯤ ꯆꯥꯎꯕꯅ ꯈꯝꯕꯅ ꯅꯅꯥꯏ ꯑꯩ ꯏꯋꯥ ꯂꯣꯏꯗ꯭ꯔꯤ ꯅꯤꯡꯊꯧ ꯇꯌꯨꯝ ꯂꯣꯏꯗ꯭ꯔꯤꯕꯔꯅꯦ ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯣꯏꯖꯗ꯭ꯔꯤ ꯍꯥꯏꯌꯨ ꯁꯥꯖꯧꯕ ꯅꯅꯥꯏ ꯑꯩꯅ ꯏꯇꯥꯎꯗ ꯍꯦꯛ ꯄꯤꯊꯣꯛꯄꯁꯤꯗꯤ ꯏꯇꯤꯛ ꯑꯣꯏꯔꯔꯣꯏꯗꯔ ꯈꯟꯖꯩ ꯂꯪꯈꯨꯅꯨ ꯃꯆꯥ ꯂꯣꯛꯄ ꯅꯨꯄꯤ ꯍꯥꯠꯄ ꯄꯥꯞ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯁꯨꯝ ꯇꯥꯖꯩ ꯍꯣꯔꯦꯟ ꯅꯖꯥ ꯏꯕꯦꯝꯃꯅ ꯁꯤꯒꯦ ꯅꯥꯒꯦ ꯍꯥꯏꯗꯨꯅ ꯁꯤꯈꯤ ꯅꯨꯡꯈꯤ ꯊꯣꯛꯂꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯆꯣꯡꯊꯣꯛꯍꯟꯕꯤꯒꯗꯕ ꯆꯣꯔꯣꯟ ꯅꯣꯡꯗꯝ ꯇꯝꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯅꯥꯏꯕꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯕꯨ ꯂꯝꯖꯥ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯄꯥꯞꯇ ꯄꯣꯛꯂꯦ ꯑꯁꯤꯗ ꯍꯌꯦꯡ ꯃꯄꯣꯛ ꯑꯃꯗꯁꯨ ꯄꯥꯞꯇ ꯁꯨꯝꯅ ꯄꯣꯛꯄꯗꯤ ꯆꯣꯔꯣꯟ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯈꯨꯝꯃꯦ ꯈꯝꯕꯅ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯄꯦꯟꯈꯔꯦ ꯃꯄꯨ ꯁꯅꯥ ꯌꯥꯊꯪꯅ ꯏꯆꯥꯏ ꯄꯥꯞ ꯄꯨꯒꯗꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯆꯣꯡꯊꯣꯔꯛꯎ ꯍꯥꯏꯅ ꯂꯥꯎꯔꯦ ꯀꯅꯥꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯁꯟꯊꯥꯡꯅꯅ ꯍꯥꯏꯅꯈꯤ ꯃꯄꯨ ꯌꯥꯊꯪ ꯂꯩꯇꯔꯦ ꯇꯌꯨꯝ ꯈꯝꯕ ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩꯁꯨ ꯉꯝꯖꯔꯣꯏ ꯇꯌꯨꯝ ꯃꯇꯤꯛ ꯆꯥꯔꯦꯅ ꯍꯥꯏꯔꯦ ꯃꯇꯝ ꯑꯁꯤꯗ ꯅꯦꯠꯂꯦ ꯈꯝꯕꯅ ꯋꯥ ꯑꯃ ꯅꯅꯥꯏ ꯑꯩꯒꯤ ꯆꯣꯔꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯌꯨ ꯈꯝꯕ ꯀꯔꯤꯅꯣ ꯅꯅꯥꯏ ꯑꯩꯁꯨ ꯈꯪꯒꯅꯤ ꯅꯅꯥꯏ ꯏꯇꯥꯎꯁꯨ ꯈꯥꯡꯁꯅꯨ ꯅꯅꯥꯏ ꯑꯩꯁꯨ ꯈꯥꯡꯒꯅꯤ ꯅꯅꯥꯏ ꯏꯇꯥꯎꯁꯨ ꯈꯥꯡꯁꯅꯨ ꯁꯅꯥ ꯌꯥꯊꯪ ꯄꯤꯈꯤꯕ ꯁꯤꯖ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯈꯝꯕ ꯑꯩꯗꯤ ꯏꯆꯥ ꯄꯣꯛꯆꯗꯦ ꯑꯩꯗꯤ ꯑꯇꯥꯡꯕꯅꯤꯅꯦ ꯑꯇꯣꯟ ꯖꯨꯕꯔꯥꯖ ꯄꯤꯈ꯭ꯔꯣ ꯁꯨꯝꯅ ꯍꯥꯏꯅ ꯅꯩꯅꯔꯦ ꯋꯥꯁꯤ ꯅꯩꯅꯔꯛꯄ ꯃꯊꯥꯡ ꯑꯣꯏꯔꯛꯂꯦ ꯃꯃꯩ ꯑꯁꯤꯗ ꯊꯣꯡꯂꯦꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯐꯩꯅ ꯃꯄꯥ ꯃꯃꯥ ꯌꯥꯔꯅꯨ ꯃꯆꯥ ꯄꯥꯕꯗꯤ ꯌꯥꯏꯐꯩꯅ ꯀꯔꯤꯗꯧꯏ ꯍꯥꯏ ꯅꯤꯡꯊꯧꯁꯨ ꯄꯥꯐꯩꯅ ꯍꯥꯏꯔꯦ ꯖꯨꯕꯔꯥꯖꯁꯨ ꯌꯥꯔꯦ ꯃꯃꯩꯊꯪꯗ ꯕꯤꯆꯥꯔ ꯆꯥꯏꯅꯕꯨꯡ ꯊꯣꯟꯗꯨꯅ ꯆꯥꯏꯅꯕ ꯇꯥꯔꯦ ꯑꯅꯤꯁꯤ ꯃꯇꯤꯛ ꯆꯥꯕ ꯂꯩꯄꯥꯛꯀꯤ ꯃꯤꯅ ꯂꯝꯁꯤꯡ ꯑꯣꯟꯗꯨꯅ ꯆꯥꯏꯅꯕꯨꯡꯗ ꯊꯣꯟꯈꯔꯦ ꯈꯝꯕ ꯅꯣꯡꯕꯥꯟ ꯑꯅꯤꯒꯤ ꯃꯈꯨꯠ ꯆꯥꯕ ꯇꯥꯗꯨꯕꯨ ꯈꯝꯕ ꯅꯣꯡꯕꯥꯟ ꯄꯥꯏꯅꯔꯦ ꯆꯥꯏꯅꯄꯨꯡꯗ ꯀꯥꯟꯅꯔꯦ ꯂꯩꯄꯥꯛ ꯀꯨꯝꯃꯩ ꯌꯦꯡꯂꯛꯂꯦ ꯊꯣꯡꯂꯦꯟꯕꯅ ꯏꯆꯥꯗꯤ ꯑꯔꯥꯟꯕꯅꯤ ꯑꯗꯨꯅ ꯀꯣꯟꯅ ꯇꯥꯁꯤ ꯍꯨꯟꯁꯅꯨ ꯍꯥꯏꯅ ꯂꯥꯎꯏ ꯂꯩꯄꯥꯛꯇ ꯀꯔꯤ ꯊꯣꯡꯂꯦꯟ ꯏꯆꯥꯅ ꯀꯔꯤ ꯀꯣꯟꯅ ꯍꯨꯟꯒꯅꯤ ꯍꯥꯏꯖꯩ ꯆꯥꯎꯕ ꯅꯨꯡꯁꯥꯊꯤ ꯊꯣꯡꯂꯦꯟ ꯅꯪꯅ ꯈꯪꯕꯗ ꯆꯩꯍꯠꯄꯤꯔꯦ ꯆꯥꯎꯕꯗꯣ ꯁꯥꯒꯤ ꯂꯥꯟꯒꯤ ꯃꯔꯝꯗꯤ ꯆꯨꯝꯃꯤ ꯈꯪꯗꯦ ꯆꯥꯎꯕꯗꯣ ꯁꯨꯝꯕ ꯃꯩꯔꯥꯟ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝ ꯑꯃꯗ ꯂꯩꯄꯥꯛ ꯇꯤꯟꯕ ꯆꯥꯎꯕꯅ ꯅꯣꯡꯊꯣꯟ ꯃꯥꯡꯗꯨꯗ ꯇꯨꯔꯔꯦ ꯋꯥꯗꯤ ꯍꯥꯏꯗꯦ ꯂꯣꯛꯇ ꯄꯪꯈꯨ ꯈꯨꯔꯛꯏ ꯍꯪꯕ ꯈꯨꯝꯕ ꯉꯝꯗꯔꯦ ꯀꯩꯅꯣ ꯌꯦꯡꯕꯗ ꯃꯍꯨꯝ ꯃꯣꯔꯣꯛ ꯌꯥꯎꯔꯝꯃꯦ ꯃꯍꯨꯝ ꯃꯣꯔꯣꯛ ꯊꯩꯗꯣꯛꯂꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯒ ꯃꯥꯒꯤ ꯃꯋꯥ ꯍꯪꯂꯛꯑꯦ ꯐꯨꯕꯥꯂꯥꯒꯤ ꯑꯍꯟꯅꯤ ꯐꯨꯕꯥꯂꯥꯒꯤ ꯏꯄꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯣꯏꯔꯦꯟꯇꯥꯛꯇ ꯀꯩ ꯉꯥꯎꯔꯦ ꯃꯤ ꯁꯣꯛꯂꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯏꯄꯨ ꯅꯨꯔꯥ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯩꯁꯥꯕꯤ ꯈꯣꯡꯌꯥꯡꯖꯝ ꯆꯅꯨꯅꯤ ꯅꯨꯔꯥꯒꯤ ꯀꯣꯠꯂꯣꯏꯗꯤ ꯀꯨꯟꯖꯃꯂꯥ ꯀꯧꯏꯗꯣ ꯈꯥꯂꯩ ꯂꯧꯁꯤꯡ ꯉꯥꯛꯄꯗ ꯃꯁꯥ ꯐꯥꯎꯕ ꯐꯪꯗꯔꯤ ꯁꯣꯛꯏ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯆꯥꯎꯕ ꯀꯔꯝ ꯑꯗꯨꯗꯤ ꯈꯪꯉꯤ ꯁꯒꯥꯏ ꯃꯈꯣꯡꯗ ꯇꯩꯍꯧꯔꯦ ꯐꯤꯔꯣꯟ ꯑꯗꯨꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯍꯧꯔꯦ ꯂꯣꯡꯅꯨꯡ ꯆꯪꯕ ꯉꯝꯅꯗ꯭ꯔꯦ ꯉꯁꯤꯒ ꯍꯨꯝꯅꯤ ꯁꯨꯔꯦ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯔꯦ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯕꯥꯟꯗꯤ ꯇꯥ ꯍꯨꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯩꯕꯨꯟ ꯑꯣꯏꯅ ꯇꯥ ꯑꯗꯨ ꯆꯤꯡꯂꯛꯄꯗ ꯊꯥꯒꯗꯕ ꯉꯥꯏꯔꯦ ꯅꯣꯡꯊꯣꯟꯕꯅ ꯇꯥ ꯐꯥꯈꯣ ꯂꯥꯎꯔꯛꯄꯗ ꯐꯥꯔꯦ ꯇꯥ ꯑꯗꯨ ꯅꯣꯡꯕꯥꯟ ꯉꯛꯏ ꯂꯩꯄꯥꯛꯁꯨ ꯀꯩꯅꯣ ꯍꯥꯏꯅꯔꯦ ꯆꯥꯎꯕ ꯊꯥꯡꯖꯤꯡ ꯈꯣꯏꯔꯝꯈ꯭ꯔꯦ ꯁꯅꯥ ꯃꯥꯡꯗ ꯆꯪꯂꯛꯂꯦ ꯅꯤꯡꯊꯧꯅ ꯏꯄꯨ ꯅꯣꯡꯊꯣꯟ ꯀꯔꯤꯅꯣ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯖꯅꯤꯡꯉꯤꯗ ꯑꯩꯒ꯭ꯌꯥ ꯊꯨꯡꯒꯅꯤ ꯆꯤꯡꯎ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯒꯅꯤꯗꯣ ꯅꯤꯡꯖꯩ ꯅꯖꯥ ꯏꯕꯦꯝꯃꯒꯤ ꯁꯅꯥ ꯊꯧꯒꯟꯒꯤꯗꯃꯛ ꯁꯅꯥ ꯃꯤꯠꯌꯦꯡ ꯊꯤꯒꯅꯤ ꯈꯜꯂꯤꯉꯩꯗ ꯊꯥꯡꯖꯤꯡꯒꯤ ꯋꯥꯌꯦꯜ ꯂꯥꯛꯑꯦ ꯏꯅꯤꯡꯊꯧ ꯄꯥꯝꯕ ꯉꯥꯎꯔꯦ ꯍꯥꯏꯅꯗꯤ ꯈꯣꯌꯨꯝ ꯅꯣꯡꯗꯝꯅ ꯀꯩꯕꯥꯎ ꯂꯥꯛꯑꯦꯗꯣ ꯄꯨꯔꯤꯛꯂꯥꯏ ꯀꯔꯝꯅ ꯏꯄꯨ ꯅꯣꯡꯊꯣꯝꯕ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯗꯣ ꯀꯪꯒꯥꯡ ꯇꯧꯅ ꯐꯝꯕꯗꯩ ꯍꯧꯒꯠꯂꯤ ꯍꯪꯉꯤ ꯂꯥꯡꯉꯤ ꯅꯣꯡꯊꯣꯝꯕꯅ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯄꯥꯝꯕ ꯃꯥꯅ ꯁꯣꯛꯂꯦ ꯍꯥꯏ ꯑꯁꯤꯗ ꯆꯥꯏꯅꯕꯗꯤ
ꯇꯣꯛꯍꯜꯂꯒ ꯏꯅꯤꯡꯊꯧ ꯄꯥꯝꯕ ꯐꯥꯅꯍꯜꯂꯒ ꯀꯩꯗ ꯁꯣꯛꯄ ꯀꯩꯅ ꯁꯣꯛꯄ ꯃꯤꯗꯨꯕꯨ ꯇꯣꯛꯆꯔꯕ ꯑꯗꯨꯒ ꯑꯐꯥꯕ ꯐꯪꯖꯕ ꯃꯤꯁꯛꯅ ꯅꯃꯣꯝ ꯏꯖꯥ ꯏꯕꯦꯝꯃ ꯑꯁꯤꯅ ꯑꯗꯨꯝ ꯐꯒꯗ꯭ꯔꯥ? ꯕꯤꯁꯅꯨ ꯀꯧꯕ ꯆꯣꯔꯣꯅ ꯇꯝꯕꯤꯕꯅ ꯐꯒꯅꯤ ꯑꯩꯗꯤ ꯄꯥꯞꯀꯤ ꯋꯥꯈꯜꯅꯤ ꯅꯨꯡꯉꯥꯏꯔꯦꯗ ꯅꯣꯡꯊꯣꯟꯕ ꯑꯩꯒꯤ ꯏꯄꯨꯛ ꯑꯁꯤꯗꯤ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯈꯝꯕꯩ ꯇꯥꯅ ꯅꯣꯡꯕꯥꯟꯗ ꯅꯣꯡꯕꯥꯟ ꯇꯥꯅ ꯈꯝꯕꯗ ꯄꯥꯜꯂꯕꯗꯤ ꯃꯤꯠꯅ ꯌꯦꯡꯂꯁꯤꯒꯦꯅꯦ ꯀꯔꯝꯅ ꯑꯁꯤꯒꯤ ꯋꯥꯈꯜ ꯈꯟꯈꯤꯕꯗ ꯑꯩꯁꯨ ꯁꯨꯟꯗꯠ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯂꯦ ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯦꯗ ꯑꯉꯝꯕ ꯅꯪꯒꯨꯝꯕ ꯑꯉꯝꯕꯕꯨ ꯐꯪꯖꯔꯕꯗꯤ ꯑꯩꯁꯤꯅ ꯀꯔꯤ ꯂꯥꯏꯕꯛ ꯐꯕꯅꯣ ꯂꯥꯎ ꯁꯤ ꯂꯧꯖꯔꯣ ꯍꯥꯏ ꯆꯥꯎꯕ ꯀꯣꯡꯒꯣꯟ ꯆꯪꯖꯈꯤ ꯁꯅꯥ ꯀꯣꯛꯊꯣꯟ ꯊꯥꯈꯔꯦ ꯆꯥꯎꯕ ꯃꯥꯕꯨ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯈꯤꯕ ꯑꯗꯨꯗꯤ ꯇꯨꯡꯒꯤ ꯂꯝꯗꯥꯡ ꯇꯦꯜꯂꯛꯂꯦ ꯆꯥꯎꯕ ꯍꯥꯏꯕ ꯅꯅꯥꯏꯁꯤ ꯖꯣꯡꯒꯤ ꯀꯣꯅꯨꯡ ꯐꯥꯎꯕꯗꯤ ꯂꯣꯏꯅꯈꯤꯒꯦ ꯅꯤꯡꯈꯔꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯄꯨꯅ ꯅꯤꯡꯊꯧ ꯊꯥꯡꯖꯤꯡ ꯀꯧꯔꯛꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯀꯣꯏꯔ ꯂꯥꯎ ꯅꯅꯥꯏ ꯅꯁꯨ ꯄꯦꯟꯖꯔꯦ ꯆꯤꯡꯎ ꯅꯪꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯅꯪꯒꯤ ꯁꯇ꯭ꯔ ꯀꯠꯀꯦꯗꯣ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯋꯥꯁꯛꯈꯔꯦ ꯃꯕꯨꯛꯇ ꯏꯄꯨ ꯃꯟꯇ꯭ꯔꯤ ꯂꯩꯄꯥꯛꯄꯨ ꯀꯔꯝ ꯇꯧꯏ ꯈꯟꯕꯤꯌꯨ ꯆꯥꯏꯅꯔꯁꯤ ꯇꯣꯛꯂꯁꯤ ꯂꯥꯎꯔꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯗꯣ ꯐꯔꯦ ꯍꯥꯏꯔꯦ ꯌꯥꯅꯔꯦ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯗ ꯈꯝꯕ ꯅꯣꯡꯕꯥꯟ ꯑꯅꯤꯃꯛ ꯈꯣꯔꯦꯟꯇꯥꯛꯇ ꯀꯨꯝꯒꯅꯤ ꯀꯩꯅ ꯇꯥꯟꯕꯁꯤꯗ ꯁꯣꯛꯄꯅ ꯁꯣꯛꯂꯦꯗꯣ ꯑꯗꯨꯒ ꯄꯥꯝꯕ ꯐꯥꯕ ꯅꯨꯄꯥꯅ ꯏꯃꯣꯝ ꯊꯣꯏꯕꯤ ꯐꯪꯒꯅꯤ ꯁꯅꯥ ꯌꯥꯊꯪ ꯇꯥꯔꯛꯏ ꯈꯝꯕ ꯅꯣꯡꯕꯥꯟ ꯌꯥꯅꯈ꯭ꯔꯦ ꯆꯥꯏꯅꯕꯗꯒꯤ ꯇꯣꯛꯄꯗ ꯄꯥꯝꯕ ꯐꯥꯗꯨꯅ ꯂꯩꯄꯥꯛ ꯆꯥꯏꯊꯅꯔꯛꯂꯦ ꯍꯨꯏꯖꯤꯡ ꯄꯨꯔꯦꯟ ꯄꯤꯗꯨꯅ ꯆꯥꯎꯕ ꯈꯣꯡꯃꯤ ꯂꯥꯃꯤꯒ ꯅꯣꯡꯊꯣꯟ ꯃꯌꯨꯝ ꯌꯧꯔꯝꯗꯦ ꯀꯩꯕꯟ ꯁꯥꯕ ꯀꯨꯝꯈꯔꯦ ꯈꯝꯕ ꯃꯌꯨꯝ ꯌꯧꯈꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯗ ꯈꯨꯃꯟ ꯃꯥꯒꯤ ꯃꯥꯡꯒꯣꯟꯗ ꯆꯦꯛꯂꯥꯝ ꯅꯣꯡꯒꯧꯕꯤ ꯆꯥꯅ ꯋꯥꯁ ꯐꯝꯕꯩ ꯊꯛꯇ ꯇꯣꯡ ꯅꯣꯡꯗꯣꯜ ꯂꯥꯏꯖ ꯉꯥꯏꯕꯒꯨꯝ ꯆꯩꯔꯥ ꯄꯥꯎꯕꯨ ꯉꯥꯏꯔꯝꯃꯤ ꯈꯨꯃꯟ ꯃꯥꯅ ꯊꯨꯡꯕꯗ ꯊꯥꯡꯂꯦꯟ ꯃꯥꯟꯖ ꯀꯝꯗꯧꯔꯦ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯅꯅꯥꯎꯕꯨ ꯈꯨꯃꯟ ꯃꯪꯗ ꯇꯤꯜꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯕꯗꯤ ꯅꯅꯥꯎꯗꯤ ꯅꯁꯨꯡꯂꯥꯡꯒꯤ ꯌꯥꯏꯕꯤꯕꯨ ꯊꯥꯔꯒꯅꯤ ꯏꯕꯨꯡꯉꯣ ꯅꯨꯔꯥ ꯄꯨꯛꯅꯤꯡ ꯂꯥꯡꯈꯤꯅꯨ ꯍꯥꯏ ꯋꯥꯍꯩꯁꯤ ꯍꯦꯛ ꯇꯥꯕꯗ ꯈꯨꯃꯟ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯖꯥ ꯏꯕꯦꯝꯃ ꯌꯦꯡꯕꯗ ꯍꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯄꯣꯛꯏ ꯁꯅꯥ ꯄꯨꯛꯅꯤꯡꯗ ꯏꯕꯦꯝꯃꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯅꯔꯕꯒꯦꯅꯦ ꯏꯕꯦꯝꯃ ꯉꯁꯤ ꯋꯥꯐꯝ ꯑꯁꯤ ꯇꯝꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏ ꯊꯣꯏꯕꯤꯗꯣ ꯋꯥꯍꯩꯗꯨ ꯍꯦꯛ ꯇꯥꯕꯗ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯝꯅꯣ ꯑꯉꯣꯝꯗꯗꯨꯝ ꯑꯩꯁꯤꯕꯨ ꯄꯤꯈ꯭ꯔꯕꯔꯥ ꯑꯗꯨꯒ ꯑꯣꯏꯕ ꯇꯥꯔꯦ ꯋꯥꯁꯤꯗꯤ ꯈꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯨꯒꯗꯧꯔꯦ ꯊꯥꯗꯣꯏꯗꯣ ꯎꯈꯣꯛꯇꯦꯟꯗ ꯄꯥꯏꯗꯨꯅ ꯈꯥꯡꯉꯤ ꯃꯖꯥ ꯏꯕꯦꯝꯃ ꯁꯦꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯀꯨꯟꯊꯈꯔꯦ ꯑꯗꯨꯃ ꯁꯦꯅꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯕꯦꯝꯃꯒꯤ ꯈꯣꯏꯗꯧ ꯐꯥꯏ ꯈꯝꯕꯅ ꯅꯨꯔꯥ ꯁꯦꯅꯨ ꯏꯕꯦꯝꯃ ꯀꯩꯗꯧꯔꯕꯒꯦ ꯄꯥꯎ ꯈꯤꯠ ꯊꯨꯅ ꯇꯝꯕꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯕꯅ ꯍꯥꯜꯂꯒꯅꯤ ꯍꯥꯏꯔꯛꯏ ꯈꯨꯃꯟ ꯃꯥꯅ ꯄꯥꯎ ꯑꯗꯨ ꯇꯝꯃꯦ ꯃꯅꯦꯝ ꯃꯆꯥꯗ ꯏꯕꯦꯝꯃ ꯍꯔꯥꯎꯖꯔꯦ ꯀꯩꯅꯣ ꯐꯥꯎꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯕꯤꯔꯣ ꯑꯗꯨꯒꯕꯨ ꯀꯔꯤꯅꯣ ꯆꯤꯝꯕꯥꯟ ꯀꯪꯅ ꯀꯪꯅ ꯍꯦꯛ ꯂꯥꯛꯄꯁꯤꯕꯨ ꯀꯩꯅꯣ ꯌꯦꯡꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯑꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣ ꯏꯕꯦꯝꯃ ꯁꯅꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯄꯥꯝꯃꯨꯕꯗꯒꯤ ꯍꯥꯏꯕꯅꯤ ꯀꯩ ꯍꯥꯏꯕꯗꯨꯗꯤ ꯀꯟꯕ ꯊꯧꯕꯗꯗꯤ ꯏꯕꯦꯝꯃ ꯅꯨꯔꯥ ꯍꯪꯉꯨꯗꯣ ꯅꯪꯅ ꯍꯥꯏ ꯏꯕꯦꯝꯃꯅ ꯊꯤꯟꯗꯦ ꯂꯝꯖꯥ ꯈꯝꯅꯨ ꯀꯧꯔꯛꯂꯦ ꯍꯣꯏ ꯏꯅꯝꯃ ꯏꯅꯝꯃ ꯕꯤꯆꯥꯔ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯅꯦ ꯀꯩ ꯐꯥꯔꯒ ꯂꯣꯏꯅꯤ ꯍꯥꯏ ꯀꯩ ꯍꯥꯏꯕ ꯑꯗꯨꯕꯨꯅꯦ ꯀꯝꯗꯧꯕꯒꯦ ꯏꯅꯝꯃ ꯀꯔꯤ ꯋꯥꯅꯣ ꯏꯕꯦꯝꯃ ꯀꯩ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯍꯤꯡꯕꯗ ꯆꯥꯏ ꯍꯥꯏꯗꯣ ꯃꯤ ꯆꯪꯕ ꯌꯥꯗꯦꯗꯣ ꯃꯤꯁꯥ ꯆꯥꯏꯗꯣ ꯑꯃ ꯂꯥꯛꯏ ꯑꯃ ꯇꯔꯥ ꯂꯥꯛꯏ ꯇꯔꯥ ꯆꯥꯝꯃ ꯂꯥꯛꯏ ꯆꯥꯝꯃ ꯋꯥꯏꯗꯀꯣ ꯁꯥꯖꯧ ꯅꯪꯕꯣꯏꯗꯨ ꯅꯤꯡꯊꯧ ꯏꯆꯦꯝꯅ ꯏꯀꯣꯄꯨꯡꯗ ꯀꯌꯥ ꯑꯃ ꯋꯥꯔꯦ ꯑꯁꯤꯃꯛꯇꯗꯤ ꯂꯣꯏꯌꯨ ꯇꯝꯈꯤꯗ꯭ꯔꯕꯔꯣꯏꯗꯀꯣ ꯍꯥꯏꯅ ꯁꯣꯜꯂꯦ ꯈꯝꯅꯨꯗꯣ ꯏꯕꯦꯝꯃ ꯏꯅꯝꯃ ꯌꯥꯝꯅ ꯀꯟꯈ꯭ꯔꯕꯣ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯏꯅꯝꯃ ꯀꯔꯝꯅ ꯀꯔꯤꯅ ꯐꯥꯏ ꯍꯛꯊꯪ ꯇꯥꯗꯤ ꯇꯥꯔꯣꯟ ꯇꯥ ꯄꯥꯏꯔꯗꯨꯅ ꯃꯗꯨꯅ ꯐꯥꯏ ꯊꯤꯟꯗꯨꯅ ꯁꯅꯥꯍꯜ ꯁꯣꯏꯔꯕꯗꯤ ꯃꯥꯡꯉꯦꯗꯣ ꯍꯥꯏꯖꯩ ꯈꯨꯃꯟ ꯆꯅꯨꯅ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯇꯥ ꯑꯃꯠꯇꯁꯨ ꯎꯗꯦꯀꯣ ꯍꯥꯏꯅ ꯃꯖꯥ ꯏꯕꯦꯝꯃ ꯅꯨꯔꯥ ꯊꯋꯥꯏ ꯋꯥꯈꯔꯦ ꯏꯅꯨꯡ ꯑꯁꯤ ꯂꯦꯜꯂꯛꯏ ꯃꯊꯪꯗꯤ ꯊꯣꯏꯕꯤꯅ ꯇꯥ ꯋꯥꯏꯕ ꯂꯥꯛꯄ ꯆꯠꯊꯒꯅꯤ